ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯟꯇ꯭ꯔꯤ ꯆꯥꯎꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯕ ꯃꯤꯐꯝ ꯑꯃ ꯆꯠꯂꯨꯗꯨꯅ ꯃꯅꯥꯏ ꯃꯁꯜ ꯀꯌꯥ ꯑꯃꯒ ꯍꯜꯂꯛꯏ꯫ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯃꯅꯤꯡ ꯇꯝꯕ ꯉꯝꯖꯗꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯤꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯒꯗꯕꯒꯤ꯫ ꯑꯃꯨꯕ ꯃꯤꯡꯁꯦꯜꯅ ꯀꯣꯏꯁꯤꯟꯅ ꯄꯥꯜꯂꯤꯕ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯎꯔꯦ ꯃꯌꯥꯝꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯆꯥꯎꯕ ꯀꯨꯝꯊꯒꯗꯧꯕ ꯇꯜꯂꯤ꯫ ꯃꯅꯥꯏ ꯀꯦꯕꯅ ꯍꯥꯏꯔꯛꯏ, "ꯁꯥꯍꯦꯕ, ꯌꯧꯖꯔꯦ, ꯀꯨꯝꯊꯕꯤꯔꯣ꯫" ꯆꯥꯎꯕ ꯇꯟꯅ, "ꯑꯁ, ꯀꯨꯝꯊꯒꯗꯕꯒ ꯇꯜꯂꯦꯗ ꯀꯦꯕ꯫ ꯇꯨꯌꯨ, ꯃꯌꯥꯝ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ꯫" ꯀꯦꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯈꯔ ꯆꯤꯡꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ ꯃꯥꯁꯨ ꯃꯌꯥꯝꯅ ꯆꯥꯎꯕꯕꯨ ꯀꯨꯝꯊꯔꯛꯄ ꯉꯥꯏꯔꯤꯕꯗꯨ꯫ ꯀꯦꯕ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ? ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯁꯥꯍꯦꯕꯄꯨ ꯉꯥꯏꯔꯝꯕ, ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯑꯗꯨꯇꯕꯨ ꯄꯥꯝꯖꯅ ꯁꯣꯟꯈꯤꯕꯗꯥꯏꯅꯦ." "ꯆꯨꯝꯃꯤ, ꯄꯥꯝꯈꯤ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯦ, ꯈꯥꯔꯦ, ꯑꯣꯛꯑꯦ꯫ ꯃꯌꯥꯝ ꯑꯁꯤ ꯎꯅꯤ ꯈꯟꯕꯗ ꯏꯁꯥꯁꯤ ꯀꯤꯔꯨꯝ ꯀꯤꯔꯨꯝ ꯂꯥꯎ꯫ ꯃꯁꯤꯗ ꯍꯪꯂꯛꯀꯗꯧꯔꯤꯕ ꯋꯥꯍꯪ ꯑꯗꯨꯅ ꯃꯊꯣꯡ ꯆꯥꯕ ꯑꯃꯠꯇ ꯍꯪꯉꯛꯎ꯫ ꯈꯨꯝꯕꯗ ꯀꯣꯛ ꯉꯥꯎꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯏꯪꯒ꯭ꯔꯥꯖꯤꯗ ꯍꯪꯂꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯃꯔꯣꯏꯔꯦ ꯑꯩꯅ ꯍꯦꯛꯇ ꯈꯨꯝꯅꯤꯡꯗꯕꯁꯦ." ꯆꯥꯎꯕ ꯃꯄꯥꯟꯗ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯤꯕꯗꯣ ꯍꯥꯏꯕꯗꯨ ꯎꯔꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯏꯁ, ꯁꯤꯗꯤ ꯇꯧꯔꯦꯗꯅ, ꯍꯥꯏꯕꯒ ꯇꯧꯕꯒ ꯏꯪꯒ꯭ꯔꯥꯖꯤꯒꯤ ꯀꯥꯡꯕꯨꯗꯨ ꯌꯥꯎꯔꯦꯅꯦ꯫ ꯍꯩ ꯃꯨꯊꯤ, ꯍꯣꯔꯦꯟ ꯍꯪꯂꯛꯂꯕꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ? ꯁꯦ, ꯑꯝꯇ ꯍꯥꯏꯔꯛꯎ꯫ ꯑꯩꯕꯨ ꯍꯣꯔꯦꯟ ꯈꯨꯝꯕ ꯍꯩꯇꯗꯅ ꯆꯣꯞꯄ ꯇꯥꯔꯤꯅꯦ ꯅꯪꯕꯣ." ꯃꯨꯊꯤ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯈꯨꯝꯂꯛꯏ, "ꯁꯥꯍꯦꯕ, ꯃꯤꯐꯝꯁꯨ ꯃꯦꯟ ꯇꯥꯕ ꯅꯠꯇ꯭ꯔꯤ, ꯑꯗꯨꯅ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯍꯥꯏꯅꯔꯛꯇꯦ꯫ ꯑꯀꯨꯞꯄ ꯃꯔꯣꯜ ꯀꯣꯟꯅ ꯈꯪꯍꯟꯖꯔꯛꯀꯦ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯝꯕꯤ." "ꯍꯩ ꯒꯙꯥ, ꯑꯩꯁꯨ ꯑꯗꯨꯗꯤ ꯈꯨꯝꯕ ꯍꯩꯅꯦ꯫ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯪꯒ꯭ꯔꯥꯖꯤꯗ ꯈꯨꯝꯒꯗꯕꯗꯣ ꯑꯗꯨ ꯍꯥꯏꯕꯅꯤ." "ꯑꯣ, ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯣ ꯑꯣꯖꯥ ꯑꯗꯨꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯊꯤꯅ ꯏꯪꯒ꯭ꯔꯥꯖꯤ ꯃꯇꯦꯛ ꯑꯃ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯕ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯀꯌా ꯋꯥꯅ ꯋꯥꯍꯩ ꯄꯔꯦꯡ ꯑꯅꯤ ꯑꯍꯨꯝ ꯑꯗꯨ ꯐꯥꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯌꯥꯝꯗꯨ ꯐꯅ ꯀꯨꯏꯅ ꯆꯥꯎꯕꯅ ꯀꯨꯝꯊꯔꯛꯇꯕ ꯑꯗꯨꯗ ꯉꯥꯏꯉꯝꯗꯅ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣꯅꯦ, ꯒꯥꯔꯤꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯃꯈꯣꯏꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯕꯁꯤꯗ ꯀꯨꯝꯊꯔꯛꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ?" ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯦꯔꯥ, ꯑꯣꯏꯔꯝꯃꯣꯏꯗ, ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯃꯤꯐꯝ ꯑꯃ ꯐꯝꯕꯒ ꯑꯩꯈꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ꯫ ꯀꯔꯤ ꯍꯥꯏꯔꯛꯄ ꯀꯥꯏꯅ ꯍꯪꯉꯤꯅꯣ ꯁꯤꯕꯣ? ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯅ ꯀꯨꯏꯅ ꯀꯨꯝꯊꯔꯛꯇꯦ ꯋꯥꯅꯤ." ꯃꯌꯥꯝ ꯑꯗꯨ ꯈꯧꯔꯥꯡꯅ ꯉꯥꯏꯅꯩ꯫ ꯉꯥꯏꯔꯤꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯅꯨꯡꯗ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯅꯕ ꯋꯥꯔꯦꯞꯅꯕ ꯃꯤꯈꯜ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯔꯛꯄ, ꯀꯅꯥꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯌꯥꯅ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯅꯤꯡꯅ ꯉꯥꯏꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯆꯥꯎꯕ ꯏꯪꯒ꯭ꯔꯥꯖꯤ ꯄꯔꯦꯡ ꯑꯗꯨ ꯐꯥꯗꯨꯅ, "ꯌꯥꯔꯦ ꯀꯦꯕ, ꯃꯨꯊꯤ, ꯊꯣꯛꯑꯁꯤ." ꯃꯨꯊꯤꯅ ꯑꯃꯨꯛ, "ꯁꯥꯍꯦꯕ, ꯐꯥꯕꯤꯔꯦꯀꯣ? ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯣꯏꯔꯔꯣꯏꯀꯣ?" "ꯐꯥꯔꯦ, ꯁꯣꯏꯔꯔꯣꯏ." ꯆꯥꯎꯕ ꯉꯛꯇ ꯄꯨꯜꯂꯤꯕ ꯇꯥꯏ ꯑꯗꯨ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯂꯤꯇꯥ ꯆꯥꯎꯕ ꯊꯣꯛꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ, "ꯍꯩ ꯕꯤꯅꯥ, ꯅꯪꯕꯨ ꯊꯣꯔꯛꯏꯃꯦ, ꯌꯦꯡꯉꯨꯅꯦ, ꯀꯌꯥꯝꯇ ꯐꯖꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯍꯦꯕ ꯑꯁꯤ." ꯕꯤꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯏꯁ, ꯐꯖꯩ, ꯇꯁꯦꯡꯅ ꯐꯖꯩ꯫ ꯌꯦꯡꯉꯨꯅꯦ, ꯑꯁꯨꯛ ꯐꯈ꯭ꯔꯕ ꯃꯉꯣꯟꯗ ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯟꯗꯅ ꯀꯅꯥꯗ ꯑꯣꯏꯍꯟꯒꯅꯤ?" ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯌꯧꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯦꯟꯁꯤꯟꯅꯩ꯫ ꯂꯂꯤꯇꯥꯅ, "ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯁꯤ, ꯂꯥꯎ ꯆꯪꯉꯁꯤ, ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯥꯍꯧꯔꯨꯁꯤ." ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯆꯪꯁꯤꯟꯅꯩ꯫ ꯄꯥꯎꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯟꯅ, "ꯁꯥꯍꯦꯕ, ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯅ ꯔꯥꯏ ꯇꯥꯕꯤꯔꯛꯂꯕꯒꯦ? ꯑꯁꯦꯡꯕ ꯑꯗꯨ ꯄꯥꯎꯗꯝꯕꯤꯌꯨ." ꯆꯥꯎꯕ ꯆꯤꯡꯂꯦꯝꯅ, "ꯃꯤꯐꯝ ꯑꯁꯦ ꯑꯃꯨꯛꯀ ꯐꯝꯈꯤꯕ ꯇꯥꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯦꯞ ꯑꯗꯨ ꯐꯣꯜ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕꯗꯤ ꯋꯥꯔꯦꯞ ꯂꯧꯅꯔꯕ ꯀꯥꯟꯗ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕ ꯆꯠꯀꯦ ꯇꯧꯏ꯫ ꯄꯥꯎꯃꯤ ꯑꯃꯅ ꯑꯃꯨꯛ, "ꯑꯗꯨꯕꯨ ꯁꯥꯍꯦꯕ, ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯁꯤ ꯀꯅꯥꯗꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ?" ꯆꯥꯎꯕ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯕꯁꯨ
ꯑꯩꯕꯨꯅꯤ ꯍꯥꯏꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕ ꯆꯤꯡꯂꯦꯝꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯏꯪꯒ꯭ꯔꯥꯖꯤꯒꯤ ꯄꯥꯎꯃꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯥꯍꯦꯕꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯏꯪꯒ꯭ꯔꯥꯖꯤꯗ ꯑꯃꯨꯛꯇꯒ ꯍꯥꯏꯕꯤꯌꯨ, ꯃꯁꯤꯅ ꯃꯄꯥꯟ ꯂꯝꯗ ꯊꯥꯈꯤꯅꯕꯅꯤ꯫ ꯍꯣꯏ, ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕ ꯋꯥꯍꯩ ꯑꯃ ꯑꯅꯤꯗꯤ ꯍꯥꯏꯕ ꯍꯧꯔꯛꯏ, ꯑꯗꯨꯕꯨ ꯐꯥꯈꯤꯕ ꯄꯔꯦꯡ ꯑꯗꯨ ꯀꯥꯎꯈ꯭ꯔꯦ꯫ ꯆꯥꯎꯕ ꯍꯨꯃꯥꯡ ꯃꯄꯤ ꯀꯥꯡꯂꯛꯏ꯫ ꯆꯥꯎꯕ ꯃꯈꯥ ꯁꯝꯊꯕ ꯁꯨꯛꯉꯝ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯊꯟꯇ ꯀꯝꯗꯧꯅꯤ ꯁꯤꯗꯤ, ꯆꯣꯞꯄ ꯇꯥꯔꯦꯗꯅ, ꯀꯝꯗꯧꯅꯤ ꯁꯤꯗꯤ, ꯐꯩ ꯑꯩꯁꯨ ꯆꯥꯎꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕ ꯁꯥꯎꯔꯞꯅ ꯑꯩꯗꯤ ꯃꯩꯇꯩ ꯃꯆꯥꯅꯤ, ꯏꯔꯣꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯈꯣꯏꯅ ꯈꯪꯅꯤꯡꯕ ꯍꯥꯞꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯑꯗꯨꯗꯒꯤ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯃꯍꯥꯛ ꯀꯩꯀꯥꯟꯗꯕꯗ ꯏꯪꯒ꯭ꯔꯥꯖꯤ ꯀꯥꯏꯅ, ꯃꯤꯔꯣꯟ ꯑꯗꯨꯕꯨ ꯏꯔꯣꯟꯁꯨ ꯅꯠꯇꯕꯗ, ꯁꯦ ꯑꯩ ꯆꯠꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕ ꯁꯥꯎꯁꯤꯟꯅꯗꯨꯅ ꯆꯪꯈꯤ꯫ ꯄꯥꯎꯃꯤꯗꯨ ꯏꯉꯛꯉꯛꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯂꯂꯤꯇꯥ ꯆꯥꯎꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯈꯨꯗꯨꯅ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯂꯛꯏ꯫ ꯅꯨꯡꯉꯥꯏꯔꯦ, ꯁꯥꯍꯦꯕ ꯑꯣꯏꯔꯣ, ꯁꯥꯍꯦꯕꯅꯅꯦ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯣ꯫ ꯏꯁ ꯅꯨꯡꯉꯥꯏꯔꯦꯗ, ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯁꯥꯍꯦꯕꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ, ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯆꯥꯎꯕꯅ ꯊꯣꯡ ꯁꯪꯕ ꯆꯠꯄꯗ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯁꯠꯄ, ꯊꯣꯡꯁꯤ ꯊꯨꯅ ꯂꯣꯟꯁꯤꯜꯂꯨꯅꯦ, ꯌꯦꯡꯉꯣꯏ, ꯑꯗꯨꯒꯅꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯉꯁꯤꯒꯤꯗꯤ ꯎꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯣ, ꯀꯅꯥꯝꯇ ꯊꯥꯖꯤꯜꯂꯛꯀꯅꯨ꯫ ꯐꯒꯅꯤ ꯁꯥꯍꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯔꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯆꯥꯎꯕ ꯉꯛꯀꯤ ꯈꯨꯗꯥꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯃꯣꯜꯂꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯏꯁ ꯅꯦ ꯍꯦꯛꯇꯥꯏꯗ, ꯉꯁꯤꯗꯤ ꯀꯌꯥꯗ ꯋꯥꯔꯨꯔꯦ, ꯋꯥꯔꯤꯉꯩ ꯃꯊꯛꯁꯤꯗ ꯏꯪꯒ꯭ꯔꯥꯖꯤ ꯀꯥꯏꯅ, ꯑꯩꯁꯨ ꯍꯩꯃꯟꯗꯕ ꯍꯥꯏꯕꯗꯨꯅꯤ, ꯄꯔꯦꯡ ꯑꯃ ꯑꯅꯤ ꯐꯥꯎꯕꯗꯨꯗꯤ ꯍꯦꯛ ꯀꯥꯎꯊꯣꯛꯏ꯫ ꯆꯥꯎꯕ ꯑꯃꯣꯟꯕ ꯆꯧꯀ꯭ꯔꯤ ꯃꯊꯛ ꯑꯗꯨꯗ ꯁꯣꯔ ꯉꯥꯏꯍꯥꯛ ꯍꯣꯟꯇꯣꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯐꯖꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯐꯖꯕꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯔꯩ ꯀꯣꯟꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯍꯥꯏꯕꯒꯦ ꯑꯩꯕꯨ ꯀꯧꯕꯤꯕꯕꯣ? ꯅꯪꯁꯨꯅꯦ, ꯅꯨꯄꯥ ꯑꯁꯤꯅ ꯍꯜꯂꯛꯑꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯅ ꯍꯪꯂꯒꯦꯗꯤ ꯍꯥꯏꯗꯦ, ꯀꯥ ꯑꯗꯨꯗ ꯀꯔꯤꯕꯨ ꯇꯧꯔꯤꯕ, ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩ꯫ ꯍꯩꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯁꯦꯅꯤ ꯃꯥꯏꯅꯤꯗꯣ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯌꯥꯔꯦ, ꯎꯅꯤꯡꯗꯦ, ꯅꯁꯛꯇꯣ ꯌꯥꯝ ꯎꯅꯤꯡꯗꯦ, ꯅꯪ ꯁꯦꯜ ꯀꯥꯏꯕꯅꯦ ꯍꯥꯏꯔꯗꯤ ꯅꯁꯥꯅ ꯈꯪꯅ ꯆꯦꯟꯊꯣꯔꯛꯀꯅꯤꯅꯦ ꯍꯥ, ꯁꯨꯃꯥꯡꯗꯒꯤ ꯑꯩꯕꯨ ꯑꯣꯛꯂꯨꯔꯒꯅꯤꯅꯦ, ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯌꯥꯔꯦ ꯆꯪꯉꯣ, ꯅꯁꯛꯇꯣ ꯎꯅꯤꯡꯗꯦ, ꯏꯁꯤꯡꯂ ꯍꯩ ꯃꯍꯤꯔ ꯀꯩꯅꯣ ꯑꯌꯤꯡꯕ ꯑꯝꯇ ꯁꯦꯝꯃꯛꯑꯣ꯫ ꯐꯖꯕꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯆꯪꯈꯤ꯫ ꯆꯥꯎꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯁꯛꯁꯤꯒ ꯃꯁꯤꯕꯨ ꯐꯅ ꯐꯖꯈꯤꯒꯨꯝ ꯇꯧꯕꯅꯤ, ꯅꯠꯇꯦ, ꯀꯨꯏꯔꯒ ꯃꯥꯅ ꯌꯣꯡ ꯁꯨꯝ ꯃꯥꯟꯊꯣꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ, ꯁꯨꯝ ꯇꯟꯁꯤꯜꯂꯛꯑꯦ꯫ ꯆꯥꯎꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯗꯨꯅ, ꯍꯣꯏꯗ, ꯑꯩꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯗꯕꯁꯨ ꯂꯩ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯀꯦꯟꯗ꯭ꯔ ꯑꯁꯤ ꯈꯛꯇ ꯑꯣꯏꯔꯝꯕ, ꯍꯟꯗꯛꯇꯤ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯄꯨꯗ ꯑꯩꯅ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯅꯨꯄꯤ ꯋꯥꯠꯆꯔꯨꯒꯅꯤ? ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯦꯛꯄꯤ ꯑꯃ ꯂꯧꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ꯫ ꯆꯥꯎꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯊꯟꯇ ꯅꯨꯡꯉꯥꯏꯔꯕ ꯃꯣꯟꯗ꯭ꯔꯪ ꯀꯌꯥ ꯑꯃ ꯃꯊꯪ ꯁꯥꯒꯠꯂꯛꯏ꯫ ꯍꯧꯖꯤꯛꯇ ꯆꯥꯎꯕꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯄꯨꯜꯂꯝꯕ ꯇꯤꯜꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯂꯂꯤꯇꯥ, ꯕꯤꯅꯥ ꯃꯈꯣꯏ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯂꯂꯤꯇꯥ ꯃꯌꯥꯝ ꯑꯗꯨꯗ, ꯃꯌꯥꯝ ꯁꯥꯍꯦꯕꯀꯤ ꯃꯅꯥꯛꯇ ꯆꯪꯉꯨꯈꯤꯁꯤ, ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯑꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯐꯥꯎꯕ ꯆꯥꯗꯅ ꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯂꯥꯎ, ꯆꯥꯅꯅꯕ ꯁꯦꯜ ꯑꯗꯨ ꯂꯧꯈꯤꯁꯤ꯫ ꯂꯂꯤꯇꯥꯅ ꯃꯥꯡ ꯊꯪꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒ ꯆꯪꯂꯛꯏ, ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯩꯃꯥ, ꯊꯣꯡꯁꯤꯗꯤ ꯂꯣꯜꯂꯤꯗꯅ꯫ ꯕꯤꯅꯥꯅ ꯑꯃꯨꯛ, ꯂꯂꯤꯇꯥ, ꯊꯣꯡꯁꯨ ꯂꯣꯜꯂꯤꯗ, ꯆꯠꯂꯁꯤ, ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯆꯣꯞꯄ ꯑꯃꯨꯛ ꯃꯥꯟꯈ꯭ꯔꯅꯤ, ꯏꯀꯥꯏꯖꯩꯌꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯀꯔꯤꯒꯤ ꯃꯥꯜꯂꯨꯒꯅꯤ? ꯃꯁꯤꯇ ꯇꯧꯖꯒꯦ ꯍꯥꯏꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯥꯍꯦꯕꯀꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯈ꯭ꯔꯤꯕ? ꯀꯥꯂꯦꯟꯒꯤ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯅꯠꯇ꯭ꯔꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯈ꯭ꯔꯤꯕꯗꯨꯕꯣ? ꯑꯩ ꯇꯧꯒꯦ꯫ ꯂꯂꯤꯇꯥ ꯃꯤꯍꯨꯠꯊꯣꯡ ꯃꯆꯥ ꯑꯃ ꯄꯥꯜꯂꯤꯕ ꯑꯗꯨꯗ, ꯍꯥꯏ ꯁꯥꯠꯄ,
ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨ, ꯑꯩꯈꯣꯏ ꯁꯥꯍꯦꯕ ꯑꯝꯇ ꯎꯅꯒꯦ꯫ ꯁꯠꯄ ꯍꯥꯏꯔꯛꯂꯤꯕꯗꯨ ꯂꯂꯤꯇꯥꯅꯤ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯆꯥꯎꯕꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ? ꯉꯁꯤꯗꯤ ꯁꯥꯍꯦꯕ ꯎꯅꯕ ꯌꯥꯔꯔꯣꯏ, ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯣ, ꯍꯜꯂꯣ꯫ ꯂꯂꯤꯇꯥ ꯁꯠꯄꯅ ꯃꯥꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯎꯔꯞꯅ, ꯍꯥꯏ ꯁꯠꯄ, ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯣ? ꯀꯅꯥꯅꯣ ꯀꯥꯏꯅ? ꯊꯣꯡꯁꯦ ꯍꯥꯡꯇꯣꯔꯛꯎꯅꯦ, ꯑꯩ ꯆꯪꯒꯦ꯫ ꯁꯠꯄ ꯀꯔꯦꯝꯅꯅ, ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯔꯥ, ꯉꯁꯤꯒꯤꯗꯤ ꯆꯪꯕ ꯌꯥꯔꯔꯣꯏ, ꯁꯥꯍꯦꯕꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯂꯤꯇꯥ ꯁꯥꯎꯅꯤꯡꯅ, ꯃꯁꯤ ꯀꯌꯥꯇꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯍꯥꯏ ꯁꯠꯄ, ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯊꯣꯡꯁꯦ ꯄ꯭ꯔꯞ ꯊꯨꯅ ꯍꯥꯡꯇꯣꯛ꯫ ꯁꯠꯄ ꯑꯩꯅ ꯍꯥꯡꯗ꯭ꯔꯗꯤ ꯀꯩꯗꯧꯕ ꯉꯝꯒꯅꯤ? ꯆꯠꯂꯣ, ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯍꯌꯦꯡ ꯎꯅꯔꯣ꯫ ꯁꯠꯄ ꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯆꯥꯎꯖꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒꯅꯤ? ꯁꯔꯒꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯁꯪꯂꯤꯕ ꯕꯦꯕꯨꯗꯨ ꯑꯗꯨꯕꯨꯗꯤ ꯂꯩꯍꯧꯔꯦ꯫ ꯂꯂꯤꯇꯥ ꯁꯥꯎꯅ, ꯍꯦ ꯈꯪꯅꯤꯗꯅ, ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯗꯅ, ꯏꯁ ꯑꯩꯕꯨ ꯆꯪꯍꯟꯗꯕꯒ ꯁꯥꯔꯗꯅ꯫ ꯂꯂꯤꯇꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯥꯡꯗꯁꯨ ꯏꯀꯥꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯥꯅ ꯏꯆꯪ ꯊꯧꯅ ꯇꯧꯈꯤꯕꯅꯤ꯫ ꯂꯂꯤꯇꯥꯅ ꯃꯌꯥꯝ ꯑꯗꯨꯗ, ꯁꯨꯝꯗꯧꯔꯦ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯤ ꯁꯥꯍꯦꯕꯇꯣ ꯋꯥꯔ ꯃꯥꯜꯂꯤ, ꯎꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, ꯏꯆꯦ, ꯉꯁꯥꯏꯗꯒꯤ ꯀ꯭ꯋꯥ ꯆꯥꯅꯤ ꯍꯥꯏꯅ ꯉꯥꯏꯔꯤꯁꯤꯗꯤ ꯇꯣꯛꯂꯒꯗꯕ? ꯂꯂꯤꯇꯥ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯇꯥꯞ ꯑꯣꯛꯇꯨꯅ, ꯀꯩꯗꯧꯕꯒꯤ ꯇꯣꯛꯆꯅꯤ ꯍꯥꯏꯕꯒꯤ? ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯅ ꯂꯩꯊꯣꯛꯁꯤꯉꯥꯏꯗꯅ, ꯂꯥꯛꯑꯣ, ꯅꯪ ꯆꯥꯅꯤꯡꯕꯗꯣ ꯂꯧꯅꯔꯨꯔꯣ ꯂꯥꯛꯑꯣ꯫ ꯃꯌꯥꯝꯗꯨꯁꯨ ꯍꯥꯏꯔꯤ ꯃꯇꯤꯛ ꯃꯆꯤꯟꯗ ꯅꯝꯁꯤꯜꯂꯤꯕ ꯀ꯭ꯋꯥ ꯑꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛ ꯑꯃꯨꯛ ꯂꯧꯅꯔꯛꯏ꯫ ꯂꯂꯤꯇꯥ ꯃꯌꯥꯝꯗꯨꯅ ꯇꯧꯔꯤꯕꯗꯨꯗ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯛꯏ ꯃꯊꯟꯇ꯫ ꯀꯔꯤꯅꯣꯅꯦ, ꯑꯁꯨꯛ ꯌꯥꯝꯅ ꯂꯧꯅꯔꯤꯕꯁꯤꯕꯨ ꯆꯥꯔꯤꯕ ꯑꯁꯤꯅ ꯃꯋꯣꯛ ꯇꯦꯋꯥꯅꯤ? ꯕꯤꯅꯥꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯁꯦꯜ ꯄꯤꯔꯝꯃꯣ ꯆꯠꯂꯁꯤ꯫ ꯍꯥ, ꯁꯦꯜꯂꯕ? ꯑꯣ ꯍꯣ, ꯏꯆꯦ ꯄꯤꯒꯦ꯫ ꯇꯥꯗꯥ, ꯀꯌꯥ ꯇꯥꯔꯦ? ꯏꯕꯦꯝꯃ, 200 ꯇꯥꯔꯦ꯫ ꯂꯂꯤꯇꯥ ꯁꯦꯜꯗꯨ ꯄꯜꯂꯛꯄꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯕꯤꯅꯥ ꯂꯂꯤꯇꯥꯒꯤ ꯃꯇꯧ ꯑꯗꯨꯗ, ꯏꯆꯦ, ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯣ? ꯂꯂꯤꯇꯥ ꯏꯀꯥꯏ ꯈꯥꯡꯗꯒꯤ, ꯌꯥꯎꯋꯦ, ꯌꯥꯅꯤ ꯏꯆꯦ ꯄꯤꯒꯦ, 200 ꯈꯛꯁꯤꯕꯨ꯫ ꯂꯂꯤꯇꯥ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯆꯤꯟ ꯄꯩꯅꯕ ꯑꯗꯨꯗ ꯃꯠ ꯑꯃ ꯀꯥꯕ ꯍꯧꯔꯛꯏ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦ, ꯁꯥꯍꯦꯕꯀꯤꯗꯃꯛꯇ ꯁꯦꯜꯒ ꯇꯤꯡꯕ ꯉꯝꯃꯤ꯫ ꯂꯂꯤꯇꯥ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕꯁꯤꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯁꯥꯍꯦꯕꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯁꯥꯍꯦꯕꯅ ꯃꯟꯇ꯭ꯔꯤ ꯍꯦꯛ ꯑꯣꯏꯕꯒ ꯅꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃꯃꯝꯁꯨ ꯑꯩꯅꯅꯦ ꯍꯥꯞꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯣꯏꯅꯦ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯣꯀꯣ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯋꯣꯏꯕꯔꯅꯦ ꯏꯆꯦꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯩꯃꯥ, ꯑꯋꯣꯏꯕꯅꯤ, ꯁꯥꯍꯦꯕꯅ ꯑꯩꯕꯨ ꯃꯁꯛ ꯐꯖꯅ ꯈꯪꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯂꯩꯊꯣꯛꯄꯒ ꯉꯝꯕ ꯅꯠꯇꯦꯗ꯫ ꯍꯌꯦꯡ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯍꯦꯛ ꯅꯣꯡꯉꯥꯜꯂꯒꯅꯦ, ꯑꯩꯅ ꯁꯥꯍꯦꯕ ꯁꯤꯒꯤ ꯊꯕꯛꯁꯤꯃꯇ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯏꯁ, ꯐꯔꯦꯗ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤꯌꯦ, ꯁꯨꯅꯤꯡꯗꯕꯅ ꯃꯥꯒꯤꯗ ꯈꯟꯕꯗ ꯑꯩ ꯑꯍꯤꯡ ꯇꯨꯝꯕꯒ ꯌꯥꯗꯦ꯫ ꯃꯥꯗꯅꯦ ꯄꯤꯛꯄ꯭ꯔꯥ ꯆꯥꯎꯕ꯭ꯔꯥ ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯍꯥꯏꯅ ꯈꯟꯂꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯃꯥꯗ ꯑꯃꯨꯛꯇ ꯏꯆꯦꯅ ꯁꯤꯟꯕꯤꯌꯨꯕ꯫ ꯂꯥꯡꯒꯅꯨ, ꯃꯤ ꯇꯥꯈꯤꯅꯤ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯆꯦꯅꯅꯦ ꯅꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯐꯅꯅꯕ ꯁꯤꯟꯒꯅꯤ, ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯑꯩꯁꯦ ꯂꯂꯤꯇꯥꯅꯤꯅꯦ, ꯂꯂꯤꯇꯥ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ, ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯑꯁꯦꯡꯕꯃꯛꯁꯨꯅꯦ, ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯆꯪ ꯑꯣꯏꯕ ꯃꯤ ꯃꯁꯤꯡ ꯊꯤꯕꯗ ꯂꯂꯤꯇꯥꯁꯨ ꯑꯃꯅꯤ꯫ ꯃꯥꯅ ꯆꯥꯎꯕꯒꯤ ꯋꯥꯖꯕ ꯅꯣꯝꯖꯕ ꯑꯁꯤ ꯀꯔꯤ ꯍꯪꯂꯨꯒꯅꯤ? ꯚꯣꯠ ꯀꯥꯔꯤꯕ ꯑꯁꯤ ꯃꯥꯗꯣ ꯉꯥꯏ꯫ ꯕꯤꯅꯥꯅ ꯈꯨꯝꯂꯛꯏ, ꯏꯆꯦ, ꯑꯗꯨꯗꯤ ꯌꯨꯝꯁꯨ ꯌꯧꯔꯦ, ꯆꯪꯍꯧꯔꯒꯦꯀꯣ꯫ ꯐꯔꯦ, ꯃꯌꯥꯝꯁꯨ ꯀꯥꯏꯅꯔꯁꯤ꯫ ꯃꯊꯪ ꯑꯃꯨꯛꯀꯤ ꯃꯤꯐꯝꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯄꯨꯟꯁꯤꯀꯣ꯫ ꯃꯤꯒꯤ ꯃꯥꯡꯗ ꯁꯥꯍꯦꯕꯀꯤ ꯃꯤ ꯋꯥꯠꯂꯤ ꯍꯥꯏꯕ ꯈꯪꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯥꯍꯦꯕꯁꯦ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯂꯂꯤꯇꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯨꯅ ꯂꯥꯛꯏ꯫ ꯀꯣꯟꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯅꯥꯎ ꯆꯟꯗ꯭ꯔꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯂꯤꯇꯥ ꯁꯥꯎꯅꯤꯡꯅ, ꯃꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯗꯧꯅꯤ, ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ꯫
ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯂꯂꯤꯇꯥ ꯐꯦꯠ ꯐꯦꯠ ꯂꯥꯎꯅ ꯆꯪꯉꯛꯏ꯫ ꯆꯟꯗ꯭ꯔꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯃꯥꯒꯤ ꯋꯥꯏ ꯁꯤꯠꯐꯝ ꯊꯣꯛꯄ ꯑꯗꯨ ꯑꯗꯨꯝ ꯁꯤꯠꯇꯨꯅ ꯂꯩ꯫ ꯂꯂꯤꯇꯥ ꯃꯥꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯆꯟꯗ꯭ꯔꯤꯅ ꯑꯗꯨꯝ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯍꯧꯔꯛꯏ꯫ ꯍꯣꯅꯦ, ꯃꯤꯁꯦ ꯂꯥꯛꯑꯦ ꯍꯥꯏꯔꯒꯗꯤ ꯋꯥꯏ ꯁꯤꯠꯄꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯄꯨ ꯏꯕꯦꯝꯃ꯫ ꯏꯕꯦꯝꯃ ꯊꯕꯛ ꯐꯕꯤꯌꯥ꯫ ꯆꯟꯗ꯭ꯔꯤ ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯋꯥꯏ ꯑꯗꯨ ꯐꯖ ꯐꯖ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯂꯂꯤꯇꯥ ꯃꯅꯥꯎꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯂꯤꯇꯥ ꯁꯥꯎꯅ ꯈꯣꯟ ꯀꯜꯂꯞꯅ, ꯍꯥꯏ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ ꯍꯥ? ꯅꯪ ꯑꯩ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯒꯗꯤ ꯉꯥꯏꯍꯥꯛ ꯂꯦꯞꯄ ꯀꯩꯗꯧꯒꯦ? ꯑꯩꯁꯦ ꯇꯈꯥꯒꯤ ꯑꯉꯥꯡꯂꯥ? ꯆꯟꯗ꯭ꯔꯤ ꯎꯁꯤꯠꯇꯅ, ꯍꯣ, ꯑꯩꯈꯣꯏꯗꯤꯅꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯇꯥꯅ ꯂꯩꯕ ꯁꯪꯖꯗꯦ, ꯑꯗꯨꯅ ꯋꯥꯏꯁꯦ ꯁꯠ ꯁꯠ ꯁꯤꯠꯂꯦꯗꯅ ꯑꯗꯨꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯗꯧꯔꯤꯕ꯫ ꯏꯆꯦꯒꯨꯝꯅ ꯏꯇꯩ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯩꯗꯤ ꯇꯧꯗꯦ, ꯑꯗꯨꯅ ꯉꯟꯅꯕ ꯊꯨꯅꯕ ꯇꯧꯖꯕꯅꯤ꯫ ꯂꯂꯤꯇꯥ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯆꯠ ꯑꯗꯨ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ꯫ ꯂꯂꯤꯇꯥ ꯑꯁꯥꯎꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯏꯁ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯤꯕꯅꯤꯅꯦ ꯍꯥ? ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯑꯩꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯀꯔꯝꯕ ꯀꯥꯟꯗ ꯅꯇꯩ ꯍꯜꯂꯛꯑꯒ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯏ? ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯑꯣ, ꯑꯩꯈꯣꯏꯁꯨ ꯈꯪꯖꯕꯗꯣ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ꯫ ꯏꯆꯦꯅ ꯏꯇꯩꯗ ꯀꯔꯤ ꯇꯧꯕ, ꯀꯔꯤ ꯍꯥꯏꯕ, ꯀꯔꯤ ꯉꯥꯡꯕ ꯂꯣꯏꯅ ꯇꯥꯖꯩ꯫ ꯀꯥꯟꯅꯗꯦꯗ ꯏꯆꯦ, ꯂꯣꯏꯅ ꯈꯪꯅꯔꯒ ꯂꯩꯔꯕ ꯋꯥꯐꯝꯅꯤ꯫ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯅꯗꯨꯅ ꯏꯆꯦ ꯋꯥꯕꯤꯔꯝꯃꯅꯤ꯫ ꯁꯥꯍꯦꯕ ꯕꯥꯕꯨꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯨꯕꯗ ꯆꯪꯕꯤꯔꯣ ꯆꯪꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯟꯗ꯭ꯔꯤ ꯐꯦꯠ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯂꯤꯇꯥ ꯃꯅꯥꯎꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯗꯧ ꯆꯤꯛꯄꯅ ꯂꯣꯏꯔꯦ꯫ ꯂꯂꯤꯇꯥ ꯁꯥꯎꯅ, ꯍꯥꯏ ꯇꯧꯉꯝꯕꯤ, ꯆꯪꯈꯤꯅꯨ ꯂꯥꯎ, ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯈꯤꯁꯤ꯫ ꯏꯁ ꯑꯩꯕꯨ ꯀꯌꯥꯗ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯈꯪꯅꯤ ꯉꯁꯤꯗꯤ ꯃꯣꯏ ꯇꯥꯆꯧꯗ ꯂꯥꯛꯈꯤꯁꯅꯨꯕ, ꯂꯥꯟ ꯇꯧꯍꯟꯒꯦꯕ, ꯑꯩꯉꯣꯟꯗꯒꯁꯨ ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ꯫ ꯂꯂꯤꯇꯥ ꯑꯃꯗꯤ ꯆꯟꯗ꯭ꯔꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧꯅꯤ, ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯃꯤ ꯅꯦꯠꯅꯕ ꯌꯥꯗꯦ꯫ ꯆꯟꯗ꯭ꯔꯤꯅ ꯊꯣꯏꯕꯒꯤ ꯃꯤꯅꯤ, ꯂꯂꯤꯇꯥꯅ ꯆꯥꯎꯕꯒꯤ ꯃꯤꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯕꯣꯠꯀꯤ ꯋꯥꯍꯧꯗꯒꯤ ꯇꯣꯉꯥꯟ ꯆꯥꯟꯅꯗꯨꯅꯁꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯒꯅꯤ, ꯃꯤꯅ ꯄꯣꯠ ꯂꯦꯞꯂꯒ ꯏꯃꯨꯡ ꯑꯁꯤꯗ ꯃꯍꯤ ꯂꯥꯡꯂꯤꯕꯅꯤ꯫ ꯆꯥꯎꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯃꯌꯥꯝ ꯐꯝꯗꯨꯅ ꯋꯥꯇꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯆꯥꯎꯕ ꯀꯦꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯦꯕ, ꯀꯔꯤ ꯉꯁꯥꯏ ꯍꯥꯏꯕꯗꯨꯕꯣ? ꯁꯥꯍꯦꯕ ꯃꯟꯇ꯭ꯔꯤ ꯈꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨꯔꯥ? ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ꯫ ꯁꯥꯍꯦꯕ, ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯍꯩꯒꯤ ꯊꯥꯛꯁꯦ 12 ꯐꯥꯎꯕꯗꯤ ꯑꯣꯏꯌꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯪꯁꯊꯥꯟ ꯀꯌꯥꯗ ꯌꯥꯎꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯆꯦ ꯆꯥꯡ ꯈꯔ ꯑꯃꯁꯨ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤ꯫ ꯑꯣ, ꯑꯗꯨ ꯍꯥꯏꯕ꯭ꯔꯥ? ꯑꯩꯗꯤ ꯏꯪꯒ꯭ꯔꯥꯖꯤ ꯃꯇꯦꯛ ꯌꯥꯎꯕꯗꯨꯗ ꯀꯣꯛꯁꯤ ꯉꯥꯎꯔꯨꯔꯦꯗꯅ꯫ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯍꯣꯏ ꯍꯥꯏꯅ ꯀꯣꯛꯁꯤ ꯅꯣꯝꯕꯗꯨꯗ ꯀꯌꯥꯗꯤ ꯋꯥꯔꯨꯔꯦ꯫ ꯃꯨꯊꯤꯅ ꯀꯤꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯁꯥꯍꯦꯕ, ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯇꯝꯕꯅ ꯐꯕꯅꯤ, ꯍꯥꯏꯕꯗꯤ ꯏꯪꯒ꯭ꯔꯥꯖꯤ ꯄꯥꯕ ꯉꯥꯡꯕ ꯃꯗꯨ ꯐꯥꯎꯕꯇꯪꯗꯤ꯫ ꯆꯥꯎꯕ ꯃꯨꯊꯤꯒꯤ ꯋꯥ ꯑꯗꯨꯗ ꯀꯟꯊꯠꯂꯛꯏ꯫ ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯂꯛꯄꯁꯤꯗꯤ ꯍꯧꯖꯤꯛ ꯑꯩꯕꯨ ꯏꯪꯒ꯭ꯔꯥꯖꯤ ꯑꯃꯨꯛ ꯇꯝꯕ ꯇꯥꯔꯤꯕ꯭ꯔꯣ ꯍꯥ? ꯃꯤꯅ ꯈꯪꯅꯔꯛꯂꯒ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯃꯥꯜꯂꯣꯏꯗ꯭ꯔꯅꯦ? ꯃꯁꯤꯗꯤ ꯃꯀꯣꯛ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯗꯕꯁꯤꯕꯨ꯫ ꯅꯠꯇꯦ, ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯉꯧꯕ ꯑꯇꯥꯎꯕ ꯀꯌꯥ ꯄꯤꯖꯗꯨꯅ, ꯊꯥꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯁꯥꯗꯨꯅ, ꯑꯇꯥꯡꯕ ꯐꯤ ꯊꯣꯟꯗꯨꯅ ꯊꯝꯂꯤꯁꯤꯕꯨ ꯑꯩꯅ ꯏꯪꯒ꯭ꯔꯥꯖꯤ ꯇꯝꯅꯅꯕꯔꯣ ꯍꯥ? ꯃꯁꯤ ꯐꯥꯎꯕ ꯀꯥꯟꯅꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯒꯦ ꯍꯥꯏꯕꯅꯣ? ꯃꯨꯊꯤ ꯑꯃꯨꯛꯁꯨ ꯇꯞꯅ, ꯁꯥꯍꯦꯕ, ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗ꯫ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯆꯥꯎꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ, ꯌꯥꯔꯦ ꯃꯨꯊꯤ, ꯂꯦꯞꯄꯣ, ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯣ, ꯑꯩꯅ ꯂꯦꯞꯄꯣ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯪꯒ꯭ꯔꯥꯖꯤ ꯉꯥꯡꯕ ꯍꯩꯇ꯭ꯔꯒꯗꯤ ꯂꯩꯕꯥꯛ ꯉꯥꯛꯄ ꯌꯥꯗꯦ ꯍꯥꯏꯕ, ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯑꯩꯅ ꯏꯪꯒ꯭ꯔꯥꯖꯤ ꯉꯥꯡꯕ ꯍꯩꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯠꯅ ꯄꯊꯥꯞ, ꯀꯥꯡꯂꯣꯟ, ꯂꯩꯕꯥꯛ ꯑꯃꯕꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕ, ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯗꯤ ꯉꯝꯂꯤꯗꯅ꯫ ꯃꯗꯨꯃꯛꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯤ ꯆꯍꯤ 10 ꯍꯦꯟꯅ ꯚꯣꯠ ꯀꯥꯔꯛꯂꯤꯕꯁꯦ? ꯌꯦꯡꯉꯨ, ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯃꯟꯇ꯭ꯔꯤ ꯐꯥꯎꯕ ꯑꯃꯨꯛ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯑꯩꯕꯨ ꯏꯪꯒ꯭ꯔꯥꯖꯤ ꯍꯩꯇꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯕ꯭ꯔꯥ? ꯑꯍꯩꯕ ꯃꯣꯏꯗꯒꯤ ꯑꯩꯅ ꯀꯔꯤ ꯇꯥꯕꯒꯦ? ꯆꯥꯎꯕ ꯃꯈꯧ ꯄꯣꯡꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯕ ꯉꯥꯡꯕ ꯁꯛꯄꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯅꯤ, ꯃꯥꯅ ꯍꯩꯔꯤꯕ ꯁꯤꯡꯂꯤꯕ꯫ ꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯨꯕ ꯈꯨꯗꯤꯡ ꯃꯌꯥ ꯀꯨꯝꯗꯨꯅ ꯇꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯆꯥꯎꯕ ꯂꯥꯏꯔꯤꯛꯇꯅꯤ ꯃꯥꯅ ꯍꯩꯇꯕ, ꯑꯇꯩ ꯍꯤꯔꯝꯗꯤ ꯃꯥꯕꯨ ꯅꯝꯊꯨꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯑꯃꯗꯤ ꯁꯦꯜꯅ ꯊꯣꯡ ꯁꯥꯗꯨꯅ
ngasi phawba vodka-duna laklibani. Muthi masu chawbagi mataw aduda karisu hairudre hairubagi haksu leizade. Muthi keba makhoi anidi chawbana vodka jingai mamang thaktagi chawbana sel kaya ama piduna chawbagi matung inaduna mabu ngak senduna laklibani. Lebak asigi ware mifam khudingda haigadaba wa yaba yadaba kaya ama ani aduna kupna yengsinduna laklibani. Chawba kebada amo keba makhoina haiba saktak che sing adudi aingonda amata leibasu nate kamdongni. Keba ngakna saheb karigumba amata hek leitaba leitene karamna leigani kendra sigi leibak asigi afaba chakhwat thawrang ama aina yawrubusu leite adugi mathakta karamba sangstamdano aina yawjage haibada yarakadaba. Keba matha sana ish adudi kamdongni ihe kaidongni haibage masida matha saduna kanar aina tabada mahaigi che changbu oiro mapalamdagi oiraba selbu leirabadi loina leiba saba yare haina daine madu tawsini hibo yengone hayeng ngai mifam amu famlagadab handakki matang asida ai mantri oidaba yadabani noibo. Keba wakhal ama lakpagumna chumi sahib na haiba luina chumi leiba saba yai adubu sahib seldi yamna langdaba yaroido. Hera nangna selgi amu wabiribro nangna khangiba natro aigi selgi ka adu nang uraba natro chalo adudagi nangna launangba lawru chalo. Asi hairaga so haptuna thamliba upugi sogi chabul adu langsilai. Keba so adu tap oktuna harauna sahib masibu oirabadi che singado sahibna makok thonglakpagi ngaktabu semba yarani adugadi mayam aduna sahibu mayamdagi khwaidagi hena lairik haiba leibakki khanba misak ama haibado oiragani adudagi sahibna mandri lairiba mayamdo walauna noi muthina mu makhata rei. Sahib se lairik haijade haibagi wataniko sahibna khangdaba udaba karimata leitaban sahib tilamdam asida atangmani sahibna mandri oidana kanana oigani. Chawba noktuna makhau pongna hairei adunabu mayamgi chawba hainariba asini huran chinthigi launam namthaki thabak waramna aina khangdaba leite aingonda tanajo hangjo nakhoina pokpadagi nathunching ado tatpa makhai parakpa lairik aduna mayek ama phawba khangdaba aingondagi hengadaba nati yengo nakhoina chahi kaya wana humang taba makhai talakliba paisa ado aina nakhoida piriba tha amagi sel aduna yamliba natro ani duso mani sahib aduni aina haiba ilo punsi ado nungaina mayamdagi makok thongna hingninglabade hojiki matam asida achumbana sel tanduna hingba ngamgadaba nate launam namthak haiba ase hojiki matamda nungaina hinge hairagadi masi yawdaba sukya yade masina nungaina hingnanabagi sakti leikraba khutlai amani. Chawba tabada tu chunglaba khanhai uhaidaba thabak kaya ama lisang situna tawrakpa kaya ado khudam changdamga loinana basan piba haurai. Lalita ayuki chak fanangana thongduna chaba thakpa loirai. Lalita sumang thoglakpada Manaw Chandrina ingkholda hangam hektuna leiribadu ure. Lalita tawge yauna hai thoinaw haudongi nga le hauribro khara lauthokduna pizawni mayam adubo aikhoi khakta chaba yaba nate atuk yamni dubu is haukre mi sibabu yaunarani asuk hauna chamandan wakhalna marol ama nungairiba wakhalse nungairabani na chariba makhai panghauda hauba sidane haujikti kari sare. Chandri khangi majena nganglibadu mangondani haiba adubu Chandri khumde magi mathawado adum tawduna lei. Lalita amukso icha thoi imagi khongto amta sengto imane sahib ki mayumda chakadawribani sahib to mantri oigadaba kuidrabani manabo mantri hek oiraba se yumse yengo yumse somu wangba ma sagadawribani kuiraroi imane yumsidaga amata leijaningde uningdabana mitse yamna naba mi yamna lei. Chandri machegi matawaduda sauningba sum helai. Chandri sauningna mathanta masi chatlaga aina masamase kokok poina phoidalubba soiroise nongalakpaga uningdabana
ꯁꯥꯍꯦꯕꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯃꯋꯥ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯂꯂꯤꯇꯥ ꯃꯥꯁꯨ ꯃꯅꯥꯎꯅ ꯈꯨꯝꯂꯛꯅꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯗꯅ ꯍꯣꯠꯅꯖꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯍꯩꯃꯥ, ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯃꯉꯣꯟꯗ ꯅꯠꯇꯗꯧꯅ ꯀꯩꯁꯨ ꯈꯨꯝꯃꯛꯇꯦꯅꯦ ꯃꯁꯦ꯫ ꯃꯁꯤ ꯈꯠꯅꯗꯅꯗꯤ ꯇꯣꯛꯑꯔꯣꯏꯗ ꯑꯩ ꯉꯔꯥꯡꯁꯨ ꯈꯠꯅꯍꯧꯗꯦ꯫ ꯂꯂꯤꯇꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯀꯟꯈꯠꯅ ꯃꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯁꯥꯍꯦꯕꯅ ꯃꯟꯇ꯭ꯔꯤ ꯍꯦꯛ ꯑꯣꯏꯕꯒ ꯌꯨꯝꯁꯦ ꯁꯣꯃꯨꯛ ꯋꯥꯡꯕ ꯑꯃ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯖꯅꯤꯡꯗꯦ ꯌꯨꯝꯁꯤꯗꯒ ꯑꯩꯈꯣꯏ, ꯃꯥ ꯌꯥꯝꯅ ꯆꯥꯟꯅꯗꯦ꯫ ꯆꯟꯗ꯭ꯔꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯂꯗꯨꯅ, ꯍꯣ ꯁꯥꯈ꯭ꯔꯣ, ꯏꯆꯦꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯤꯔꯅꯨ꯫ ꯈꯤꯇꯪ ꯍꯦꯛ ꯇꯧꯕꯒ ꯁꯥꯍꯦꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯠꯇꯦ꯫ ꯏꯆꯦꯅ ꯃꯤꯅ ꯚꯣꯠ ꯀꯥꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯃꯔꯥꯡ ꯍꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯥꯎꯕ ꯍꯥꯏꯕ ꯀꯣꯛꯇꯥꯡ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯃꯥꯅ ꯏꯆꯦꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯤꯔꯛꯈ꯭ꯔꯒꯦ? ꯊꯧꯗꯤ ꯂꯩꯇꯅ ꯃꯁꯤꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ꯫ ꯇꯧꯕꯤꯅꯨ ꯏꯆꯦ, ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯅꯕ ꯁꯤꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ, ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ꯫ ꯍꯩꯃꯥ, ꯍꯥꯏ, ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯈꯣꯏ ꯁꯥꯍꯦꯕꯇ ꯀꯣꯛꯇꯥꯡꯕ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯁꯥꯍꯦꯕ ꯑꯗꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯗꯧꯔꯤꯕ, ꯈꯪꯉꯕ? ꯃꯟꯇ꯭ꯔꯤ, ꯈꯪꯉꯕ? ꯃꯟꯇ꯭ꯔꯤ, ꯈꯪꯉꯦꯗꯅ? ꯑꯣ, ꯏꯆꯦꯅ ꯉꯁꯥꯏꯗꯒꯤ ꯈꯠꯅꯕ ꯍꯧꯔꯤꯁꯤꯗꯤ ꯀꯣꯛꯇꯥꯡꯕꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯗꯥꯏꯒꯤ ꯑꯣꯏꯔꯦ꯫ ꯑꯣ, ꯐꯔꯦ, ꯑꯣꯏꯔꯣ, ꯑꯗꯨꯒꯅꯦ ꯏꯆꯦꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯨ ꯍꯦꯛ ꯑꯣꯏꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯟꯗ꯭ꯔꯤ ꯐꯦꯠ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ, ꯂꯂꯤꯇꯥ ꯃꯈꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯆꯥꯛꯅ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯆꯤꯟ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯋꯥꯒꯁꯤ ꯃꯆꯦ ꯑꯩꯉꯣꯟꯗ ꯍꯥꯏ ꯋꯥꯅꯦ꯫ ꯃꯁꯝ ꯑꯁꯦ ꯃꯁꯤ ꯐꯣꯏꯗꯠꯅꯤꯡꯈ꯭ꯔꯤꯗ ꯃꯁꯦ꯫ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯅꯥꯎ ꯊꯣꯛꯂꯛꯇꯨꯅ, ꯏꯃꯥ, ꯀꯩꯒꯤꯅꯣ ꯁꯨꯃꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯎꯅꯔꯤꯁꯤꯕꯣ? ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯎꯅꯕ ꯌꯥꯗꯦ, ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯑꯣ, ꯑꯩꯅ ꯅꯠꯇꯦ, ꯅꯟꯗꯣꯝꯆꯥ ꯑꯁꯤꯅꯅꯤ꯫ ꯈꯪꯉꯦ, ꯏꯃꯥꯁꯨ ꯑꯩꯅ ꯈꯪꯉꯦ, ꯈꯤꯇꯪ ꯇꯧꯕꯒ ꯁꯥꯍꯦꯕ, ꯃꯤꯅ ꯍꯥꯏꯔꯝꯃꯤꯗꯣ ꯆꯨꯝꯗ꯭ꯔꯣ? ꯍꯩꯃꯥ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯃꯥ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯦꯗꯤ ꯍꯥꯏꯗꯗꯅ꯫ ꯍꯩ, ꯁꯥꯍꯦꯕꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯗꯤ ꯅꯪꯁꯨꯅꯦ ꯊꯕꯛ ꯑꯃ ꯇꯧꯒꯗꯧꯔꯤꯕ, ꯈꯪꯉꯕ? ꯍꯣ, ꯄꯥꯝꯖꯗꯦ, ꯊꯕꯛ ꯑꯝꯇ ꯇꯧꯖꯅꯤꯡꯗꯦ꯫ ꯀꯗꯥꯏꯗꯒꯤ ꯇꯧꯅꯤꯡꯉꯅꯤꯒꯦ? ꯑꯩꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯪꯅ ꯇꯧꯔꯤꯕ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯁꯨꯔꯒ ꯆꯥꯒꯅꯤ, ꯅꯄꯨꯟꯁꯤꯗꯣ ꯀꯩꯗꯧꯔꯒ ꯍꯤꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯏꯃꯥꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ, ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯔꯒ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯃꯥꯏꯅ ꯊꯥꯛꯆꯈꯤꯅꯤ꯫ ꯏꯁ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯍꯦ, ꯅꯨꯄꯥ ꯑꯐꯕ ꯀꯥꯏꯅ ꯐꯪꯉꯅꯤ, ꯅꯁꯛ ꯈꯨꯊꯤꯗꯨꯒ, ꯀꯨꯆꯨ ꯐꯪꯉꯦ ꯎꯌꯥꯟ ꯃꯊꯨꯟꯅꯤ꯫ ꯍꯣ, ꯏꯃꯥ ꯂꯧꯗꯅꯅꯦ ꯑꯩꯅ ꯊꯤꯔꯤꯁꯦ, ꯄꯥꯕꯨꯡ ꯂꯧꯖꯔꯝꯃꯗꯤ ꯁꯨꯃꯥꯏꯅꯁꯨ ꯊꯤꯔꯝꯃꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯂꯤꯇꯥ ꯑꯃ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯑꯃꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯂꯂꯤꯇꯥ ꯁꯥꯎꯅ, ꯃꯁꯤꯁꯨꯅꯦ ꯑꯩꯕꯨ ꯈꯠꯅꯕ ꯍꯧꯔꯝꯃꯒ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯌꯨꯝ ꯑꯁꯤꯗ ꯃꯤꯔꯦꯝ ꯃꯌꯥꯝ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯅꯦ ꯁꯥꯍꯦꯕꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤꯅꯣ ꯇꯧꯁꯜꯍꯧꯕꯅ ꯐꯒꯅꯤ꯫ ꯂꯂꯤꯇꯥ ꯀꯔꯤꯃꯨꯛꯀ ꯍꯥꯏꯔꯨꯅꯤ, ꯃꯥꯒꯤ ꯁꯥꯍꯦꯕ ꯑꯁꯤꯒꯤ ꯋꯥꯖꯕ ꯆꯣꯡꯖꯕ ꯑꯁꯤꯗꯤ꯫ ꯃꯥꯒꯤ ꯁꯥꯍꯦꯕ ꯂꯩꯔꯤꯉꯩ ꯃꯥ ꯀꯔꯤꯃꯠꯇ ꯀꯤꯗꯦ, ꯋꯥꯗꯦ꯫ ꯂꯂꯤꯇꯥ ꯃꯐꯤ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯎꯕꯒꯤꯗ ꯂꯥꯛꯏ꯫ ꯂꯂꯤꯇꯥ ꯁꯠꯄꯅ ꯅꯍꯥꯟ ꯆꯪꯍꯜꯂꯛꯇꯕꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯂꯤꯇꯥ ꯁꯥꯎꯔꯞꯅ, ꯁꯠꯄ, ꯊꯣꯡ ꯍꯥꯡꯉꯣ, ꯑꯩ ꯆꯪꯒꯦ꯫ ꯁꯠꯄ ꯁꯛ ꯇꯥꯈꯠꯅ, ꯀꯅꯥ ꯎꯅꯒꯦ ꯍꯥꯏꯕꯅꯣ? ꯍꯩ, ꯁꯥꯍꯦꯕ ꯎꯅꯗ꯭ꯔꯗꯤ ꯅꯪ ꯎꯅꯧ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯎꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕ꯫ ꯌꯥꯅꯤ, ꯆꯪꯕꯤꯌꯨ꯫ ꯀꯔꯤ? ꯁꯛꯇꯥ ꯊꯤ ꯅꯪꯕꯨꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯎꯅꯖꯗꯣꯏꯕ? ꯃꯁꯛꯁꯤꯒ ꯊꯤꯔꯤꯕ ꯈꯨꯊꯤꯁꯤꯒ꯫ ꯍꯦꯔꯦ ꯏꯟꯗꯣꯝꯆꯥ, ꯑꯗꯨꯒꯗꯤ ꯍꯥꯏꯔꯛꯀꯅꯨ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ MLA ꯆꯥꯎꯕꯒꯤ ꯊꯣꯡꯁꯪꯕ ꯁꯠꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯌꯥꯕꯁꯤ ꯌꯥꯎꯗꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯁꯥꯍꯦꯕ ꯑꯁꯦ ꯎꯅꯕ ꯐꯪꯒꯗꯕ ꯅꯠꯇꯦ꯫ ꯍꯥꯏ, ꯅꯪꯅꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝꯅ ꯍꯧꯔꯛꯀꯅꯨ꯫ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯍꯦꯕꯗ ꯍꯥꯏꯔꯒ ꯊꯕꯛ ꯑꯗꯨ ꯊꯥꯗꯠꯍꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯍꯥꯏꯔꯤꯁꯤꯅꯗꯤ ꯏꯟꯗꯣꯝꯆꯥꯁꯦ ꯌꯥꯝ ꯂꯤꯡꯈꯤꯕꯩ ꯋꯥꯅꯤꯅꯦ꯫ ꯅꯠꯇꯦ ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥꯕꯨ ꯁꯥꯍꯦꯕꯀꯤ ꯀꯅꯥ ꯑꯣꯏꯕꯤꯔꯤꯒꯦ? ꯌꯦꯡꯅꯔꯨꯔꯗꯤ ꯑꯩꯅ ꯍꯦꯟꯅ ꯍꯦꯜꯂꯛꯀꯅꯤꯗ꯫ ꯏꯟꯗꯣꯝꯆꯥ ꯉꯛꯇꯨ ꯄꯪꯉꯥꯏ ꯍꯥꯏꯒꯠꯄꯤꯒꯅꯨꯗ꯫ ꯍꯥꯏꯒꯠꯂꯦ? ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥꯏꯒꯠꯂꯦ? ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯑꯁꯤ ꯍꯥꯏꯔꯒ ꯁꯠꯄꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯁꯠꯄ ꯃꯅꯤꯡ ꯍꯟꯗꯨꯅ, ꯃꯇꯥ ꯑꯃꯅꯤꯅꯦ ꯁꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯆꯥꯎꯕꯅ ꯎꯔꯗꯨꯅ ꯃꯊꯛꯇꯒꯤ ꯍꯥꯏꯔꯛꯏ꯫
ꯍꯥꯏ ꯁꯠꯄ ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ ꯀꯅꯥꯅꯣꯅꯦ ꯂꯂꯤꯇꯥ ꯁꯥꯎꯔꯝꯕ ꯄꯨꯝꯕ ꯍꯟꯊꯈꯤꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯁꯥꯍꯦꯕ ꯑꯩꯅꯦ ꯂꯂꯤꯇꯥꯅꯦ ꯂꯂꯤꯇꯥ ꯅꯪ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯑꯍꯣꯏ ꯁꯥꯍꯦꯕ ꯂꯂꯤꯇꯥ ꯃꯆꯤꯟꯗꯨ ꯄꯩꯗꯨꯅ ꯑꯩꯅ ꯅꯪꯕꯨꯗꯤ ꯊꯕꯛ ꯑꯁꯦ ꯊꯥꯗꯠꯄ ꯉꯝꯗ꯭ꯔꯕ ꯂꯂꯤꯇꯥ ꯑꯩꯒꯤ ꯏꯃꯤꯡ ꯍꯣꯡꯒꯦ ꯂꯂꯤꯇꯥ ꯁꯥꯎꯅ ꯆꯪꯈꯤ ꯁꯠꯄꯅ ꯐꯩ ꯐꯩ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗ ꯏꯃꯥꯁꯤꯗ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯅ ꯑꯣꯠꯈꯥꯏꯒꯦꯕ ꯅꯪ ꯑꯅꯤꯗꯨ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯑꯃꯒ ꯑꯃꯒ ꯆꯤꯡꯅꯕ ꯌꯦꯡꯊꯤꯅꯕ ꯍꯦꯟꯀꯠꯂꯛꯏ ꯂꯂꯤꯇꯥ ꯃꯐꯤ ꯁꯦꯝꯗꯨꯅ ꯆꯪꯂꯛꯏ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯔꯩ ꯈꯨꯟꯁꯤꯟꯅꯗꯨꯅ ꯁꯥꯍꯦꯕ ꯑꯩ ꯑꯃꯨꯛꯇ ꯆꯥꯎꯕ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯎ 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 ꯆꯪꯉꯛꯎ ꯆꯪꯉꯛꯎ ꯀꯔꯤꯒꯤ ꯀꯣꯏꯔꯤꯕꯅꯣꯅꯦ ꯂꯥꯎ ꯂꯥꯎ ꯁꯤꯗ ꯐꯝꯁꯤ ꯂꯂꯤꯇꯥ ꯆꯥꯎꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯛꯏ ꯆꯥꯎꯕ ꯂꯂꯤꯇꯥꯗ ꯀꯔꯤ ꯈꯟꯅꯁꯤ ꯍꯥꯏꯕ ꯁꯥꯍꯦꯕ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯁꯥꯍꯦꯕꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯤꯔꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕ ꯂꯩ ꯑꯗꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯕꯗꯤ ꯀꯝꯗꯧꯕ ꯂꯂꯤꯇꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯁꯥꯍꯦꯕ ꯀꯩꯗꯧꯅꯤ ꯍꯥꯏꯕꯒꯦ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯂꯂꯤꯇꯥ ꯑꯗꯨꯝ ꯑꯣꯏꯕ ꯇꯥꯕꯅꯤ ꯃꯗꯨ ꯌꯥꯗꯦ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨꯗꯅ ꯂꯂꯤꯇꯥ ꯍꯔꯥꯎꯅ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯦꯡꯕꯔꯣ ꯁꯥꯍꯦꯕ ꯑꯁꯦꯡꯕꯅꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯍꯧꯖꯤꯛꯇꯒꯤ ꯈꯟꯅꯕ ꯐꯔꯦ ꯍꯌꯦꯡ ꯁꯠ ꯑꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯈꯟꯅꯐꯝꯒ ꯑꯝꯇ ꯈꯪꯉꯣꯏ ꯑꯩꯒꯤꯁꯨꯅ ꯇꯧꯅꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯍꯧꯔꯣꯅꯦ ꯁꯥꯍꯦꯕ ꯑꯩꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯕ ꯃꯗꯨꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯀꯣꯛꯁꯦ ꯃꯩꯈꯨ ꯈꯨꯔꯕꯅꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅ ꯃꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃ ꯀꯣꯛ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯁꯛ ꯑꯗꯣ ꯊꯤꯖꯤꯟꯅꯕꯅꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯒꯅꯨ ꯂꯂꯤꯇꯥ ꯃꯁꯝ ꯑꯗꯨ ꯈꯔ ꯍꯨꯒꯠꯇꯨꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯥꯍꯦꯕ ꯑꯩꯕꯨ ꯁꯛ ꯐꯖꯩ ꯀꯥꯏꯅ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯖꯤꯟꯈꯤꯒꯗ꯭ꯔꯣ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯥꯏꯔꯤꯛꯀꯗꯤ ꯀꯗꯥꯏ ꯌꯧꯅ ꯇꯝꯍꯧꯔꯕꯒꯦ ꯂꯂꯤꯇꯥ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯍꯪꯉꯛꯄꯗꯨꯗ ꯏꯇꯨꯛ ꯇꯨꯛꯊꯅ ꯁꯥꯍꯦꯕ 8-9 ꯁꯨꯕ ꯊꯥꯛ ꯑꯗꯨ ꯐꯥꯎꯕꯇꯪꯅꯤ ꯑꯗꯨꯁꯨꯅꯦ ꯍꯟꯖꯤꯟꯕꯗ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯝꯊꯧ ꯍꯥꯏꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯏꯀꯥꯏ ꯍꯥꯏꯗꯅ ꯆꯠꯂꯨꯁꯨ ꯌꯥꯗ꯭ꯔꯦ ꯆꯥꯎꯕ ꯉꯛꯅ ꯀꯔꯤ 8-9 ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯅꯤ ꯑꯗꯣ ꯃꯥꯕꯨ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯒꯦ ꯁꯥꯍꯦꯕ ꯃꯥꯅ ꯄꯥꯝꯕꯗꯤ ꯑꯣꯖꯥꯅꯤ ꯑꯩꯅꯁꯨ ꯑꯣꯖꯥꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤꯗꯣ ꯑꯣꯖꯥ ꯍꯥꯏꯕ ꯃꯍꯩꯒꯤ ꯊꯥꯛ ꯑꯗꯨꯒ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯆꯥꯎꯕ ꯉꯥꯏꯍꯥꯛꯇꯤ ꯃꯊꯥ ꯁꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯅꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯑꯉꯥꯡ ꯇꯥꯛꯄ ꯍꯩꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯅꯦ ꯑꯍꯣꯏ ꯑꯗꯨꯅꯤ ꯁꯥꯍꯦꯕ ꯆꯥꯎꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄꯒꯨꯝ ꯑꯀꯣꯏꯕꯗꯨ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯂꯤꯇꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯈꯔ ꯇꯞꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯅꯪ ꯁꯥꯍꯦꯕ ꯂꯩꯔꯤꯕꯁꯤꯗꯤ ꯆꯠꯂꯣ ꯆꯥ ꯑꯍꯥꯎꯕ ꯑꯃꯇ ꯑꯗꯨꯝ ꯂꯣꯜꯂꯛꯑꯣ ꯇꯅꯧꯔꯕꯤ ꯅꯈꯨꯠ ꯑꯗꯨꯅ ꯂꯣꯟꯕ ꯆꯥꯗꯣ ꯑꯃꯨꯛꯇ ꯊꯛꯂꯒ ꯋꯥꯈꯜ ꯑꯁꯦ ꯏꯪꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯩꯃꯥ ꯁꯥꯍꯦꯕꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯂꯤꯇꯥ ꯃꯃꯥꯏ ꯑꯗꯨ ꯏꯀꯥꯏꯅ ꯅꯣꯟꯊꯈꯤ ꯆꯥꯎꯕ ꯂꯂꯤꯇꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯈꯠꯍꯟꯗꯨꯅ ꯆꯠꯂꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯏꯀꯥꯏꯗꯨꯅ ꯂꯩꯔꯗꯤ ꯑꯩ ꯆꯥ ꯊꯛꯅꯤꯡꯇꯧꯕꯅꯤꯅꯦ ꯌꯥꯝꯅ ꯅꯠꯇꯦ ꯏꯅꯝꯁꯤꯗꯤ ꯂꯩꯇꯕ꯭ꯔꯣ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤ ꯄꯜꯂꯛꯄꯗꯨꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯔ ꯂꯥꯡꯁꯤꯟꯅ ꯂꯩꯇꯦ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯍꯥꯏ ꯋꯥꯅꯤ ꯀꯩꯊꯦꯜꯗ ꯑꯗꯨꯗꯤ ꯇꯥꯟ ꯌꯥꯝꯅ ꯆꯥꯔꯦꯅ ꯆꯥꯎꯕ ꯂꯂꯤꯇꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯥꯔꯦ ꯌꯥꯝ ꯆꯥꯔꯦ ꯍꯣꯏꯁꯦ ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯆꯥꯎꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯈꯔ ꯍꯥꯎꯅ ꯂꯣꯜꯂꯛꯎꯀꯣ ꯂꯣꯟꯗꯗꯤꯀꯣ ꯂꯂꯤꯇꯥ ꯍꯔꯥꯎꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯆꯥꯎꯕ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ ꯑꯅꯤ ꯑꯁꯤ ꯐꯅ ꯆꯍꯤ ꯌꯥꯝꯖꯔꯕꯁꯨ ꯋꯥꯈꯜꯗꯤ ꯆꯍꯤ 10-12ꯒꯤ ꯂꯦꯡꯒꯥꯅ ꯀꯩꯗꯧꯔꯨꯅꯤ
ꯕꯣꯠꯀꯤ ꯅꯃꯥꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯣꯉꯥꯟꯕ ꯑꯔꯣꯟꯕ ꯁꯪꯁꯥꯔ ꯑꯃꯁꯨ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯥꯎꯕ ꯃꯁꯨ ꯑꯔꯥꯏꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯃꯥꯅ ꯉꯥꯎꯔꯤꯕ ꯃꯃꯤꯠ ꯑꯁꯤꯗꯤ ꯆꯍꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯕ꯫ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕ ꯐꯖꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯂꯂꯤꯇꯥ ꯃꯥꯇ ꯅꯠꯇꯦ꯫ ꯐꯖꯕꯤ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯒ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯁꯠꯄꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯏ꯫ ꯁꯠꯄ ꯐꯖꯕꯤ ꯎꯕꯗ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯂꯥꯟ ꯇꯧꯍꯟꯒꯦꯕ꯫ ꯁꯠꯄ ꯑꯩꯒꯤꯗꯤ ꯈꯪꯍꯟꯒꯦ꯫ ꯉꯁꯤꯗꯤ ꯍꯨ ꯍꯦꯛꯇ ꯀꯥꯝꯁꯤꯜꯂꯛꯀꯦ꯫ ꯑꯩꯒꯤ ꯍꯨ ꯑꯁꯦ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯒꯣꯔꯣ ꯒꯣꯔꯣ ꯍꯦꯛꯇ ꯑꯣꯠꯈꯥꯏꯍꯜꯂꯛꯀꯦ꯫ ꯐꯖꯕꯤ ꯋꯥꯅ ꯏꯁ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕꯁꯤꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ꯫ ꯐꯖꯕꯤ ꯉꯥꯡꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨ ꯀꯥꯒꯦ ꯇꯧꯏ꯫ ꯁꯠꯄ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥꯁꯤ ꯏꯃꯥꯁꯤ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯐꯖꯕꯤ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯀꯩꯗꯧꯔꯦ ꯁꯠꯄ? ꯏꯃꯥꯁꯤ ꯁꯤꯗ ꯉꯥꯛꯇ ꯂꯩꯕꯤꯈꯣ꯫ ꯀꯔꯤꯅꯣꯅꯦ ꯁꯠꯄ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯥꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯈꯣ ꯏꯃꯨꯡꯗ ꯆꯪꯕꯤꯈꯤꯒꯅꯨ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯋꯥꯅꯦꯃꯤ꯫ ꯏꯃꯥꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ꯫ ꯏꯍꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯁꯠ ꯍꯥꯏꯌꯨꯅꯦ ꯁꯠꯄ ꯅꯪꯕꯣ꯫ ꯏꯃꯥꯁꯤ ꯆꯪꯉꯨꯔꯒ ꯊꯃꯣꯏ ꯀꯥꯏꯒꯗꯕꯗꯣ ꯅꯆꯥ ꯑꯩꯅ ꯁꯨꯝ ꯎꯖꯅꯤꯡꯗꯗꯅ ꯇꯧꯖꯕꯅꯤ꯫ ꯐꯖꯕꯤ ꯃꯥꯁꯨ ꯈꯪꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯠ ꯐꯖꯕꯤ ꯆꯤꯡꯅꯅ ꯁꯠꯄ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯏꯃꯥꯁꯤ ꯏꯟꯗꯣꯝꯆꯥ ꯂꯂꯤꯇꯥ ꯆꯪꯈꯤꯕꯅꯤ꯫ ꯁꯤꯅꯦꯃꯥ ꯐꯖꯕ ꯀꯥꯞꯂꯝꯒꯅꯤ ꯀꯨꯏꯔꯦ꯫ ꯐꯖꯕꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯤꯡ ꯂꯥꯎꯏ꯫ ꯐꯖꯕꯤ ꯁꯥꯎꯅ ꯀꯔꯤ ꯂꯂꯤꯇꯥ ꯍꯥꯏꯕ? ꯐꯩ ꯐꯩ ꯉꯁꯤꯗꯤ ꯐꯖꯕꯤ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦꯗꯅ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯠꯂꯨꯒꯦ ꯈꯪꯒꯅꯤ꯫ ꯐꯖꯕꯤ ꯏꯜꯂꯤꯕ ꯐꯤꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯁꯤꯟꯗꯨꯅ ꯁꯥꯎꯅ ꯆꯪꯈꯤ꯫ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯍꯦ ꯑꯩ ꯑꯃ ꯂꯩꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯁꯠꯄ ꯃꯥꯁꯨ ꯈꯪꯏ ꯐꯖꯕꯤ ꯃꯥꯒꯤ ꯁꯞꯇ꯭ꯔꯥ꯫ ꯃꯃꯤꯠ ꯉꯥꯎꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯄ ꯉꯝꯍꯟꯗꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯐꯖꯕꯤ ꯑꯔꯥꯏꯕ ꯐꯖꯕꯤ ꯅꯠꯇꯦ꯫ ꯁꯠꯄ ꯅꯣꯛꯇꯨꯅ ꯈꯪꯕ꯭ꯔꯅ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦ꯫ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦꯀꯣ꯫ ꯁꯠꯄ ꯍꯨꯏ ꯈꯣꯡꯗꯨꯅ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯂꯂꯤꯇꯥ ꯆꯥ ꯂꯣꯜꯂꯗꯨꯅ ꯆꯥ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯁꯥꯍꯦꯕ ꯆꯥ ꯁꯤꯗ ꯂꯩꯖꯔꯦ꯫ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ꯫ ꯂꯂꯤꯇꯥꯅ ꯆꯥ ꯑꯗꯨ ꯂꯥꯟꯁꯤꯜꯂꯤ꯫ ꯆꯥꯎꯕ ꯆꯥ ꯑꯗꯨ ꯌꯥꯎꯝ ꯑꯃ ꯑꯅꯤ ꯆꯤꯡꯗꯨꯅ ꯍꯥꯎꯏꯅꯦꯍꯦ ꯂꯂꯤꯇꯥ ꯅꯪꯒꯤ ꯆꯥꯁꯤꯗꯤ ꯅꯆꯦ ꯑꯃꯅꯒ ꯑꯁꯨꯝꯅꯒ ꯅꯣꯡꯃꯇ ꯂꯣꯟꯕ ꯅꯠꯇꯦꯗ ꯍꯥꯎꯏ꯫ ꯑꯋꯣꯏꯒꯤ ꯍꯥꯎꯕ꯭ꯔꯅꯦ ꯁꯥꯍꯦꯕ? ꯍꯥꯎꯏꯅꯦ ꯑꯩꯅꯕꯨ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯑꯃꯨꯛ ꯉꯥꯡꯈꯤꯗ꯭ꯔꯣ? ꯑꯁꯦꯡꯒꯤ ꯏꯆꯦꯃꯅ ꯂꯣꯟꯕꯗ ꯑꯁꯨꯝꯅ ꯍꯥꯎꯇꯕ꯭ꯔꯥ? ꯆꯥꯎꯕ ꯃꯃꯥꯏꯗꯨ ꯁꯨꯛꯇꯨꯅ ꯍꯥꯎꯇꯦ ꯑꯩꯁꯦ ꯃꯥ ꯂꯧꯔꯨꯗꯅ ꯄꯨꯃꯥꯡ ꯃꯥꯡꯉꯕꯅꯤ꯫ ꯆꯥ ꯂꯣꯟꯕ ꯐꯥꯎꯕ ꯍꯩꯇꯕ ꯅꯨꯄꯤꯁꯦ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯂꯧꯔꯨꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯂꯂꯤꯇꯥ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯇꯨꯅ ꯁꯥꯍꯦꯕꯅꯦ ꯍꯥꯏꯗꯣꯔꯛꯄꯁꯤꯃꯥꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯂꯤꯇꯥ ꯅꯣꯛꯏ꯫ ꯐꯖꯕꯤ ꯃꯈ꯭ꯋꯥꯡꯗꯣ ꯃꯦꯠꯇꯨꯅ ꯁꯥꯎꯅ ꯑꯩꯅ ꯂꯣꯟꯕ ꯆꯥ ꯍꯥꯎꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯂꯣꯟꯕ ꯆꯥꯅ ꯍꯥꯎꯋꯦꯕ꯫ ꯑꯩꯁꯤ ꯆꯥ ꯂꯣꯟꯕ ꯍꯩꯇꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯕꯤ ꯆꯨꯡꯁꯤꯜꯂꯛꯏ꯫ ꯆꯥꯎꯕ ꯄꯥꯈꯠꯅ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯐꯖꯕꯤ ꯅꯪꯕꯣ꯫ ꯆꯥꯎꯕ ꯐꯖꯕꯤꯕꯨ ꯊꯠꯇꯨꯅ ꯈꯥꯝꯃꯤ꯫ ꯐꯖꯕꯤ ꯁꯥꯎꯅ ꯍꯥꯗꯣꯛꯑꯣ ꯅꯪꯒꯤ ꯆꯥ ꯂꯣꯟꯕꯤ ꯍꯩꯕꯤꯁꯦ ꯃꯁꯝꯁꯦ ꯈꯨꯠꯇꯥꯡ ꯅꯦꯠꯇꯨꯅ ꯍꯥꯏꯗꯠꯀꯦ꯫ ꯐꯖꯕꯤ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯝꯇ ꯇꯞꯊꯈꯣ ꯀꯩꯗꯧꯕꯒꯤ ꯇꯞꯊꯗꯣꯏꯅꯣ? ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤ ꯈꯪꯗꯦ? ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯈꯪꯉꯝꯃꯣꯏ ꯇꯧꯉꯝꯕꯤꯁꯤꯅ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯁꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯂꯤꯇꯥ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯦꯔ ꯏꯆꯦꯃ ꯑꯗꯨꯒꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯁꯥꯍꯦꯕꯇ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯏꯆꯦꯃꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯍꯣ ꯏꯕꯦꯝꯃ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯩꯉꯣꯟꯗꯅ ꯑꯃ ꯅꯪꯒꯤ ꯁꯥꯍꯦꯕꯇꯅ ꯑꯃ꯫ ꯅꯪꯇꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯅꯨ꯫ ꯅꯠꯇꯦ ꯅꯪꯅ ꯅꯃꯥꯏ ꯏꯀꯥꯏꯕ ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗꯩꯁꯤꯗ ꯃꯃꯤꯠ ꯃꯅꯥ ꯑꯁꯤꯗ ꯇꯩꯁꯤꯟ ꯌꯦꯛꯁꯤꯜꯂꯗꯅ ꯁꯥꯍꯦꯕꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ꯫ ꯑꯣ ꯍꯧꯖꯤꯛ ꯈꯛꯇꯗ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯕ ꯑꯣꯏꯔꯦ꯫ ꯃꯇꯝ ꯑꯃꯗ ꯅꯠꯇ꯭ꯔꯣ ꯏꯆꯦꯃꯅ ꯂꯂꯤꯇꯥ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯀꯧꯈ꯭ꯔꯤꯕꯗꯨꯕꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯚꯣꯠ ꯀꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤ ꯃꯤ ꯑꯣꯏꯅ ꯊꯥꯔꯛꯇꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥ? ꯇꯧꯕꯤꯅꯨ ꯏꯆꯦꯃ ꯋꯥ ꯉꯥꯡꯕꯗ ꯁꯛ ꯃꯥꯏ ꯈꯔ ꯌꯦꯡꯅꯁꯤ꯫ ꯁꯥꯍꯦꯕꯀ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯖꯔꯛꯄ ꯑꯁꯤꯗ ꯏꯆꯦꯃꯅ ꯅꯨꯡꯉꯥꯏꯇꯅꯅꯕ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯆꯠꯈꯤꯕ ꯌꯥꯎꯔꯕꯒꯦ? ꯑꯣ ꯍꯥꯟꯅ ꯆꯠꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯠꯂꯦꯅꯦ ꯏꯕꯦꯝꯃ꯫ ꯃꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯅꯪꯗ ꯂꯥꯛꯄꯤꯔꯅꯨ꯫ ꯑꯩꯅ ꯂꯥꯛꯄꯁꯦ ꯌꯥꯝ ꯀꯥꯏꯔꯕꯣꯏꯔꯦ? ꯍꯣ ꯀꯥꯏꯔꯦ ꯌꯥꯝ ꯀꯥꯏꯔꯦ꯫ ꯅꯪꯗ ꯂꯥꯛꯄꯤꯔꯅꯨ꯫
Nang lakpasina imong ase mahi lang. Tonggambi nupa phabi. Lalita sauna chawbada onsinduna. Sahib na mangda ichaw chawna leiraga. Iche mana aibu asumna lana lawba thina ngangbasidi aidi pamjade. Iche mabu khara warakpiyo. Laibak amagi achaw asangi nupi ama oiraga asumna tawbase phajaba khara watli. Lairik laisu haitaba mapan thokdaba yamna mali. Ngasigidi ai chacharage. Mi masak khangdaba lawai nupi. Asi hairaga Lalita sauna chatki. Chawba Lalita da. Hai, Lalita! Ngai khuni nangbo, saukhinu ni he. Phajabi sauna. Isis, hai, lairik haibi, mapan thokpi. Nangai ko, wa chap chabi ama ngang nakisi. Nangai ko, chakhinu wo. Phajabi anidugi matawa duda makhoi maril thitpana loire. Chawbada mu onsinduna. Masi pumbase, nangna thokhan mangaktani. Ai ama leina. Asuk yamna nupi pamliba sibu karigino ba. Mana aingondagi kari henge. Chawba makok adu goro khotuna. Phajabi, tu okadogi nangbo. Mina taraga kari khalamgani. Yengo. Marasu leijadaba. Mi sibu nangna kaya thina ngangbikre. Mina kari haina khalamgani. Nang sidine bap takhidre Phajabi. Ho tade, aidi bap tadre. Migi khalaga sum leibiro. Makhoi pabungna yamna pamlagana yumsida pusinduna hek thambiro. Aine yumda chachakhrage. Nungaina leibi horo. Cha lonbi heibi asiga. Cha hauna lolhanduna thakbiro. Phajabi, nangbu mi takini me. Tapna ngangu kaidobage. Tasanu. Mina takini haina hauji khaktama kibro. Asi hairaga Phajabi makhong makhut adu tingthokduna wawa kablai. Chawba Phajabi bu themduna. Se, ai wa haigi munata. Nangsu khangiduni. Aina ngasigi phibam masi yawraknabu hotnabada mana kayang wana hotnaki. Ahing kayang mana aikhoigi damakta hotnakiba mayam adu tumdaba makai. Adu wana hotnarakpa mabu aikhoina karamna kawgani. Magi su mateng khara tawbiba tabani. Phajabi kaptuna. Taururo. Mateng tawbasibu atombi oinanaba hotnabasiro. Madawna tawba kana yawbage. Makhoi pabungna mabu asuklumna laurisibu karigino. Ihe, aina karida laurage me Phajabi nangbo. Ngasi phawba aina nang nataba kana yengkiba yawrabage. Yum masida kana pusilaklabage. Mayamge aduk penanaba hotnabasi khaktani. Aina tawba haibabu. Mane. Mayamge penanaba tawba ngaktani. Makhoi pabo Manipura asida leiriba nupi mayamgine makhoi pabungna penanaba adum tawbiro. Nupi mayamgine makhoi pabungdi. Aidi nati. Aidi nupi nati. Phajabi hena kablai. Chawba ngahakti tawpham khangda. Phajabi, nangbongta tuumi. Nangna wakhala asuk yamna tadribasibu karigino. Nangbongta khanduna yenguni. Ai asi mayamgidamaktani haina thokle leple. Aduna aduk tawbani. Nangsu aibu panglalana khanganu kaidoki. Ngahakki matang adugi chanaba thabak ado ngahak nungainaba tawbani. Phagada haina hairiba wahai aduna Phajabi bu hena saunaba maram ama oikre. Phajabi kaplambadagi chap liptuna sauna. O, ngahak nungainaba oire nangna Lalitaga ka manung asida tawramlibase. Mi nate, hatkadawribase. Nangda halaga loiri. Phajabi sauna mapuroibagi masamdo lamduna phoiba haurai. Chawba Phajabigi makhut adu phaduna. Ai, Phajabi, tawnuni nangbo. Se, thadose. Phatteni nangbo. Adumna tawba haunadi se thado. Thado ome Phajabi nangbo. Aibu nari wani, thado ome. Phajabi sukta thadokte. Nangda halaga phagadabani. Mina nate, nangna yaduna tawribani. Aibu kayatina usitana hairami. Madupumba nangna haihanba tawhanba ngaktana tro. Hoise. Aina soiba ngaktani. Khutsemda thado ome nangbo. Phajabi hairibadu kaisu tade. Tanja aduda muthi amadi keba changlai. Ani aduna tawnaramliba mataw aduda ani du chap leptuna yengduna lai. Phajabi ani du lae haibaga ude sauna. Khangbra nang khangbra ba. Ai ama leina. Matung manaw tawkhidra. Namito ngawkhidra ba. Migi nupi yamna pamkho nang pamkho ba. Phajabi magi ngamjabi thaduna chawbabu mathong khangda phurai. Ani do kariso haidana ngakna yengduna adum lai. Ani duna sum inarakpa aduda keba amadi muthi makhoi ani gi mamang aduda leplare. Chawba ani duna leplamba duda chap leptuna sauksinaduna. Hai, thado ome masi. Lam yam helida. Asi hairaga Phajabi gi makhut adubu kanthoi. Phajabi masu ure ani duna leplamba du.
ꯆꯥꯎꯕ ꯑꯀꯟ ꯁꯥꯗꯨꯅ ꯅꯪ ꯏꯃꯥꯁꯤꯁꯦ ꯂꯝ ꯈꯔ ꯍꯦꯜꯂꯤ ꯍꯥꯏꯅ ꯑꯩꯅ ꯐꯨꯔꯝꯂꯤꯕꯅꯤ ꯃꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯕꯤꯒꯤ ꯃꯃꯥꯏ ꯃꯄꯥꯗꯨꯗ ꯈꯨꯕꯥꯛꯇꯨꯅ ꯊꯥꯒꯦ ꯇꯧꯏ ꯐꯖꯕꯤ ꯊꯧꯅꯥ ꯂꯩꯅ ꯆꯥꯎꯕꯒꯤ ꯃꯥꯡ ꯑꯗꯨꯗ ꯐꯨꯅꯤ ꯐꯨꯑꯣ ꯉꯝꯂꯕꯗꯤ ꯐꯨꯅꯤ ꯆꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯀꯟꯇꯛꯅ ꯍꯩ ꯆꯠꯂꯣ ꯑꯥꯗ ꯆꯤꯟꯊꯤꯕꯤꯁꯤꯗꯤ ꯈꯨꯕꯥꯛꯁꯦ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯀꯅꯤ ꯑꯩꯗꯤꯅꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯇꯨꯡ ꯍꯦꯛ ꯂꯂꯤꯇꯥꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯍꯜꯂꯝꯕ ꯊꯣꯛꯑꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯆꯪꯗꯅꯅꯦ ꯀꯩꯅꯥ ꯀꯠꯀꯗꯕꯅꯤ ꯐꯖꯕꯤ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯆꯪꯈꯤ ꯆꯥꯎꯕ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯍꯅꯨꯊꯪꯁꯤꯗ ꯑꯩꯕꯨ ꯈꯝꯕꯜꯂꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯅ ꯑꯩꯕꯨ ꯄꯥꯝꯕꯁꯦ ꯄꯥꯝꯃꯤꯗꯀꯣ ꯀꯗꯥꯏ ꯃꯨꯊꯤ ꯀꯦꯕ ꯂꯥꯎ ꯀꯔꯤ ꯇꯧꯔꯛꯑꯦ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯅꯤꯗꯨ ꯈꯨꯝꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯆꯥꯎꯕ ꯑꯅꯤꯗꯨꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯂꯥꯎꯈꯠꯂꯛꯏ ꯑꯥꯏ ꯃꯨꯊꯤ ꯀꯦꯕ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯥꯍꯦꯕ ꯀꯔꯤ ꯃꯪꯂꯨꯔꯤꯕꯅꯣ ꯍꯥ ꯁꯥꯍꯦꯕ ꯉꯁꯤꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯏꯃꯥꯡꯗ ꯊꯣꯛꯂꯕ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜꯁꯦ ꯄꯇꯥꯟ ꯌꯧꯖꯔꯨꯔꯤ ꯀꯔꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯃꯨꯊꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇ ꯁꯥꯍꯦꯕꯀ ꯏꯃꯥꯁꯤꯒꯅ ꯇꯧꯕꯤꯔꯝꯂꯤꯕ ꯑꯗꯨꯅꯤ ꯀꯦꯕꯅ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯏ ꯁꯥꯍꯦꯕ ꯇꯁꯦꯡꯅ ꯁꯥꯍꯦꯕꯄꯨ ꯑꯁꯨꯝꯅ ꯇꯧꯕꯤꯕ꯭ꯔꯅꯦ ꯆꯥꯎꯕ ꯏꯀꯥꯏꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯩ ꯑꯗꯨꯗꯤ ꯑꯩꯅ ꯅꯈꯣꯏ ꯏꯃꯥꯁꯤꯁꯦ ꯂꯝ ꯍꯦꯜꯂꯦꯅ ꯐꯨꯔꯝꯕꯅꯤ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯁꯨ ꯐꯨꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯊꯛ ꯍꯦꯛꯇꯃꯛ ꯀꯥꯒꯦꯅ ꯇꯧꯔꯛꯏꯕꯅꯤ ꯃꯨꯊꯤ ꯃꯉꯛꯇꯨ ꯅꯣꯝꯗꯨꯅ ꯁꯥꯍꯦꯕꯅ ꯏꯃꯥꯁꯤꯕꯨ ꯐꯨꯔꯤꯕ ꯍꯣꯏꯅꯦ ꯑꯩꯅ ꯉꯁꯤꯗꯤ ꯁꯥꯟꯗꯕꯅꯤ ꯐꯖꯅ ꯅꯥꯔꯝꯒꯅꯤ ꯀꯦꯕ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯃꯥꯁꯤꯅ ꯁꯥꯍꯦꯕꯄꯨ ꯐꯨꯕ ꯅꯠꯇꯕ ꯆꯥꯎꯕ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯔꯤꯕ ꯀꯦꯕ ꯍꯥꯏꯖꯗꯦ ꯁꯥꯍꯦꯕ ꯊꯕꯛ ꯑꯗꯨ ꯌꯥꯖꯔꯛꯑꯦ ꯍꯥꯏꯕ ꯆꯥꯎꯕ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯀꯗꯥꯏ ꯌꯦꯡꯁꯤ ꯃꯨꯊꯤ ꯑꯃꯨꯕ ꯈꯥꯎ ꯑꯗꯨꯗꯒꯤ ꯑꯁꯥꯕ ꯁꯛꯇꯥꯛ ꯆꯦ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯄꯨꯊꯣꯔꯛꯏ ꯆꯥꯎꯕ ꯆꯦ ꯆꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯕꯒꯨꯝꯅ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯀꯦꯕ ꯃꯁꯤꯗ ꯑꯃ ꯇꯣꯉꯥꯟꯅ ꯌꯥꯎꯔꯤꯕꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯀꯔꯝꯕꯅꯣ ꯁꯥꯍꯦꯕ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯎꯔꯤꯕꯁꯦ ꯑꯣ ꯁꯥꯍꯦꯕ ꯃꯁꯤ ꯁꯥꯍꯦꯕꯅ ꯃꯍꯩ ꯇꯝꯂꯤꯉꯩ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯒꯤ ꯁꯥꯍꯦꯕꯅ ꯍꯦꯟꯅ ꯐꯕ ꯑꯃꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯥꯡꯖꯤꯜ ꯊꯥꯔꯛꯄꯒꯤ ꯇꯣꯉꯥꯟꯅ ꯍꯥꯞꯂꯛꯄꯅꯤ ꯆꯥꯎꯕ ꯃꯀꯥꯂꯥꯝꯅ ꯅꯣꯛꯇꯨꯅ ꯍꯥꯏ ꯃꯨꯊꯤ ꯃꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦꯍꯦ ꯑꯍꯣꯏ ꯁꯥꯍꯦꯕ ꯍꯥꯏ ꯅꯣꯡꯃꯇꯁꯨ ꯃꯍꯩ ꯇꯝꯕ ꯆꯠꯈꯤꯗꯕ ꯃꯅꯤꯡꯗ ꯐꯝꯂꯛꯄ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕꯒꯤ ꯁꯛꯇꯥꯛꯁꯦ ꯅꯨꯡꯉꯥꯏꯅꯦꯍꯦ ꯀꯦꯕ ꯃꯨꯊꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤꯅꯤ ꯑꯣꯖꯥ ꯁꯦꯜꯅ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯁꯦꯜꯕꯨ ꯂꯩꯔꯕꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯉꯥꯏꯈꯣ ꯆꯥ ꯑꯍꯥꯎꯕ ꯑꯃ ꯊꯛꯁꯤ ꯑꯩ ꯅꯃꯥꯁꯤ ꯀꯧꯒꯦ ꯍꯥꯏ ꯃꯃꯥ ꯁꯥꯕꯤ ꯅꯪꯕꯨ ꯑꯝꯇ ꯂꯥꯎꯅꯦꯍꯦ ꯐꯖꯕꯤ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯆꯦꯗꯨ ꯎꯠꯇꯨꯅ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩꯅ 10 ꯁꯨꯕ ꯑꯃꯗꯤ 12 ꯁꯨꯕ ꯃꯍꯩꯒꯤ ꯊꯥꯛꯇ ꯃꯀꯣꯛ ꯊꯣꯡꯂꯛꯄꯒꯤ ꯁꯛꯇꯥꯛꯆꯦ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯁꯥꯇ꯭ꯔ ꯑꯣꯏꯔꯛꯄꯒꯤ ꯌꯥꯎꯔꯤꯕꯁꯦ ꯍꯣ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯎꯖꯅꯤꯡꯗ꯭ꯔꯦ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯃꯌꯥꯝ ꯑꯁꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯍꯦꯛ ꯎꯈꯤꯗ꯭ꯔꯦ ꯐꯖꯕꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯨꯊꯤ ꯀꯦꯕ ꯅꯈꯣꯏꯁꯨꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯕꯨ ꯁꯥꯎꯅꯅꯕ ꯊꯕꯛ ꯇꯧꯍꯜꯂꯛꯀꯅꯨ ꯑꯩꯅ ꯁꯥꯎꯔꯕꯗꯤꯅꯦ ꯅꯈꯣꯏꯁꯨ ꯌꯥꯎꯅ ꯑꯐꯕ ꯑꯣꯏꯔꯣই ꯀꯔꯤꯅꯣꯅꯦ ꯐꯖꯕꯤ ꯅꯪꯕꯣ ꯅꯠꯇꯦ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯩꯕꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯅꯕ ꯍꯥꯏꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯗ ꯅꯪꯅ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯣ ꯉꯥꯡꯕ ꯇꯥꯕꯅꯤ ꯑꯐꯕ ꯑꯃꯠꯇ ꯇꯧꯗꯦ ꯃꯈꯣꯏꯁꯨ ꯅꯪꯒꯤ ꯁꯕꯣꯛꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯟꯇ꯭ꯔꯤꯒ ꯑꯃꯠꯇ ꯑꯣꯏꯕ ꯌꯥꯔꯣꯏ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯍꯤ ꯂꯥꯡꯉꯤ ꯑꯣꯏꯔꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯆꯥꯎꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯒꯠꯆꯔꯛꯄ ꯑꯁꯥ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯆꯥꯎꯕ ꯁꯥꯎꯅ ꯍꯩ ꯆꯤꯟꯊꯤꯕꯤ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯃꯆꯤꯟ ꯃꯆꯥ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯄꯉꯥꯡꯗꯒꯁꯨ ꯉꯥꯡꯕ ꯁꯥꯔꯤꯅꯦ
ꯃꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ꯫ ꯍꯌꯦꯡ ꯑꯩꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯕ ꯀꯥꯟꯗꯗꯤ ꯑꯩꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯅꯉꯛ ꯑꯗꯣ ꯍꯥꯏꯒꯠꯇꯅ ꯐꯟꯗꯅ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯤꯅꯦ꯫ ꯍꯣ ꯄꯥꯝꯖꯗ꯭ꯔꯦ ꯄꯥꯝꯖꯗ꯭ꯔꯦ, ꯑꯩꯅꯦ ꯐꯟꯗꯨꯅ ꯆꯠꯄꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯛꯂꯒ ꯇꯧꯔꯛꯀꯗꯕꯁꯤꯡ ꯑꯗꯣ, ꯁꯥꯟꯅꯔꯛꯀꯗꯕ ꯂꯤꯂꯥ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯎꯔꯦ, ꯈꯪꯉꯤ꯫ ꯄꯥꯝꯖꯗ꯭ꯔꯦ, ꯇꯣꯛꯄꯤꯔꯣ꯫ ꯃꯌꯥꯝꯒꯤ ꯁꯥꯍꯦꯕꯀꯅꯦ ꯑꯣꯏꯕꯤꯔꯅꯨ꯫ ꯆꯥꯎꯕ ꯁꯥꯎꯅ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯑꯀꯟ ꯁꯥꯗꯨꯅ ꯂꯪꯂꯛꯏ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯋꯥꯊꯤꯕꯤꯒꯤ ꯃꯆꯥ ꯑꯁꯤꯗꯤ꯫ ꯃꯥꯁꯨ ꯍꯟꯗꯦ, ꯑꯅꯤꯗꯨꯒꯤ ꯃꯥꯡꯗꯨꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯉꯤ ꯐꯖꯕꯤ ꯍꯦꯟꯅ ꯑꯗꯨꯝ ꯐꯪꯒꯠꯂꯛꯏ꯫ ꯂꯪꯂꯕꯗꯤ ꯄꯥꯅꯅꯕ ꯂꯪꯕ ꯀꯩꯗꯧꯒꯦ? ꯁꯦ ꯄꯥꯅꯕ ꯑꯝꯇ ꯂꯪꯉꯧꯁꯦ꯫ ꯆꯥꯎꯕ ꯍꯧꯒꯠꯇꯨꯅ, ꯃꯁꯤ ꯃꯆꯤꯟꯁꯤ ꯁꯨꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯤ꯫ ꯆꯥꯎꯕꯒꯤ ꯗꯞ ꯑꯗꯨ ꯃꯥꯟꯃꯟꯈꯤꯗꯨꯅ ꯑꯅꯤ ꯑꯗꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯥꯎꯕꯕꯨ ꯐꯥꯏ꯫ ꯁꯥꯍꯦꯕ, ꯊꯥꯗꯣ, ꯑꯁꯦ ꯃꯅꯝ ꯇꯞꯄ ꯃꯈꯩ ꯐꯨꯒꯦ꯫ ꯐꯖꯕꯤ ꯃꯆꯤꯟꯗꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯐꯩ, ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ꯫ ꯃꯌꯥꯝꯒꯤ ꯁꯥꯍꯦꯕꯁꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯐꯖꯕꯤ ꯉꯥꯡꯗꯨꯅ ꯆꯪꯈꯤ꯫ ꯀꯦꯕ ꯆꯥꯎꯕꯗ, ꯁꯥꯍꯦꯕ ꯇꯣꯛꯄꯤꯔꯣ, ꯏꯃꯥꯁꯤꯅ ꯁꯥꯎꯗꯨꯅ ꯑꯗꯨꯛ ꯇꯧꯖꯔꯤꯕꯅꯤ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯗꯅ ꯇꯧꯔꯤꯁꯦ꯫ ꯆꯥꯎꯕ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯆꯕꯨꯜ ꯑꯃ ꯁꯠꯇꯣꯛꯇꯨꯅ, ꯁꯦ ꯃꯨꯊꯤ, ꯀꯦꯕ, ꯆꯥꯒꯤ ꯃꯍꯨꯠꯇ ꯌꯨ ꯑꯣꯏꯅ ꯊꯛꯎꯆꯣ ꯆꯠꯂꯣ꯫ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯂꯩꯔꯨꯆꯣ, ꯌꯨꯒꯗꯣ ꯑꯇꯥꯡꯕ ꯊꯛꯎ꯫ ꯀꯅꯥꯒꯤ ꯑꯉꯧꯕ ꯑꯇꯥꯎꯕ ꯂꯣꯏꯅ ꯆꯥꯎ꯫ ꯆꯥꯎꯕ ꯃꯈꯣꯟ ꯑꯗꯨ ꯈꯔ ꯇꯞꯊꯔꯒ ꯑꯃꯨꯛꯁꯨ, ꯑꯗꯨꯒ ꯍꯪ ꯑꯩꯒꯤꯁꯨꯅꯦ, ꯈꯪꯅꯅꯦ, ꯈꯪꯉꯤꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯏꯪꯒꯤꯠꯇ ꯐꯠ ꯁꯠ꯫ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ, ꯐꯒꯅꯤ ꯁꯥꯍꯦꯕ, ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯑꯗꯨꯝ ꯇꯧꯖꯔꯒꯦ꯫ ꯑꯅꯤꯗꯨ ꯁꯦꯜꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯕ ꯐꯖꯕꯤꯒꯤ ꯃꯆꯠ ꯈꯪꯉꯤ꯫ ꯐꯖꯕꯤꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯆꯥꯎꯕ ꯃꯊꯟꯇ ꯂꯩꯔꯕ ꯀꯥꯟꯗꯨꯗ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯏ꯫ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯅꯤꯗꯨ ꯎꯕꯗ ꯁꯠꯄ ꯆꯪꯁꯤꯟꯗꯨꯅ, ꯇꯥ ꯃꯨꯊꯤ, ꯇꯥ ꯀꯦꯕ, ꯃꯅꯨꯡꯒꯤ ꯂꯤꯂꯥ ꯀꯝꯗꯧ ꯍꯧꯕꯒꯦ? ꯀꯨꯝꯍꯩ ꯌꯦꯡꯕꯤꯔꯛꯄ꯭ꯔꯣ? ꯀꯦꯕ ꯁꯛ ꯈꯔ ꯇꯥꯈꯠꯅ, ꯅꯪꯅ ꯇꯧꯔꯤꯔꯥ ꯍꯥ? ꯑꯉꯥꯡꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯒꯅꯨꯀꯣ꯫ ꯁꯠꯄ ꯈꯪꯅꯤꯡꯅ, ꯍꯣꯏꯕ, ꯑꯗꯣ ꯀꯝꯗꯧ ꯍꯧꯔꯒꯦ ꯍꯥꯏꯕ? ꯃꯨꯊꯤꯅ ꯑꯃꯨꯛ, ꯀꯝꯗꯧꯅꯤ ꯍꯥꯏꯕꯒꯦ? ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯐꯖꯅ ꯅꯥꯔꯝꯒꯅꯤ, ꯐꯅ ꯌꯥꯝꯅ ꯐꯨꯈꯤꯕ ꯃꯥꯜꯂꯦꯕ꯫ ꯁꯠꯄ ꯉꯛꯅ, ꯍꯥ, ꯏꯃꯥꯁꯤꯕꯨ ꯁꯥꯍꯦꯕꯅ ꯐꯨꯕꯤꯈ꯭ꯔꯕ꯭ꯔꯥ? ꯏꯃꯥꯁꯤ ꯅꯠꯇꯦꯗ, ꯁꯥꯍꯦꯕꯄꯨꯅꯤ꯫ ꯀꯔꯤ, ꯁꯥꯍꯦꯕ ꯍꯥꯏꯕ? ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯁꯥꯍꯦꯕꯁꯦ ꯃꯁꯤ ꯅꯠꯇꯦ꯫ ꯃꯁꯤꯗꯤꯅꯦ, ꯅꯪ ꯑꯩꯅ ꯈꯪꯕ ꯉꯝꯗꯕ ꯑꯔꯣꯟꯕ ꯁꯥꯍꯦꯕ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦ ꯇꯪꯈꯥꯏ꯫ ꯃꯨꯊꯤ ꯃꯈꯨꯠ ꯑꯣꯝꯃ ꯁꯥꯎꯕ ꯇꯧꯗꯨꯅ ꯇꯝꯃꯤ꯫ ꯁꯠꯄ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ, ꯀꯔꯤ, ꯁꯥꯍꯦꯕꯄꯨ ꯇꯪꯈꯥꯏ? ꯀꯦꯕ ꯃꯨꯊꯤꯗ, ꯃꯨꯊꯤ, ꯊꯦꯡꯈꯤꯅꯕ ꯊꯕꯛꯅꯤ, ꯆꯠꯁꯤ ꯂꯥꯎ꯫ ꯑꯅꯤꯗꯨ ꯑꯗꯨꯝ ꯚꯥꯞ ꯇꯥꯅꯩ꯫ ꯁꯠꯄ ꯃꯈꯥ ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ꯫ ꯇꯥ ꯀꯦꯕ, ꯃꯨꯊꯤ, ꯀꯥꯏꯗꯅꯣ? ꯉꯁꯤ ꯀꯔꯤ ꯂꯩꯒꯦ? ꯆꯥꯕꯤ ꯊꯛꯄꯤ ꯂꯩꯕ꯭ꯔꯕ? ꯑꯩꯁꯨ ꯈꯤꯇ ꯌꯥꯎꯖꯒꯦꯗꯅ꯫ ꯅꯅꯥꯎꯁꯦ ꯊꯣꯡꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ꯫ ꯋꯥꯔꯦ ꯅꯅꯥꯎꯁꯦ, ꯑꯩꯁꯨ ꯈꯤꯇ ꯌꯥꯎꯖꯒꯦ꯫ ꯀꯦꯕꯅ ꯈꯨꯝꯂꯛꯏ꯫ ꯙꯠ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯅꯊꯧꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧ꯫ ꯅꯠꯇꯦ ꯇꯥ ꯀꯦꯕ, ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯃꯛꯅꯤ꯫ ꯅꯅꯥꯎꯁꯨ ꯈꯔ ꯌꯥꯎꯖꯒꯦ ꯀꯩꯗꯧꯒꯦ? ꯍꯣꯔꯦꯟ ꯉꯥꯎꯔꯒ ꯁꯦꯟꯅꯕ ꯉꯝꯗꯗꯅ ꯃꯤꯋꯥ ꯑꯃꯨꯛ ꯇꯥꯔꯗꯤ ꯀꯝꯗꯧꯅꯤ? ꯅꯪ ꯑꯃꯨꯛ ꯊꯣꯡ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯗꯤ ꯑꯉꯥꯡꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯅꯨꯀꯣ꯫ ꯅꯪꯒꯤ ꯊꯣꯡ ꯁꯦꯟꯅꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯁꯦꯟꯅꯧ꯫ ꯑꯅꯤꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯁꯠꯄ ꯃꯥꯁꯨ ꯊꯣꯡ ꯑꯁꯤꯕꯨ ꯐꯥꯎꯗꯨꯅ ꯁꯥꯍꯦꯕ ꯎꯅꯕ ꯂꯥꯛꯄ ꯃꯤꯗꯇ ꯆꯥꯎꯖꯕꯒꯤ ꯋꯥꯇꯅꯤ, ꯑꯇꯩꯗ ꯀꯔꯤꯝꯇ ꯍꯥꯏꯖꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯊꯣꯡꯗ ꯆꯥꯎꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯟꯗ꯭ꯔꯤ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄꯒꯤ ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯇꯩ ꯏꯕꯨꯡꯉꯣ ꯀꯨꯃꯥꯔ ꯍꯜꯂꯛꯏ꯫ ꯆꯟꯗ꯭ꯔꯤ ꯃꯇꯩ ꯎꯕꯗ, ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯍꯤꯒꯥꯏ ꯋꯥ ꯍꯦꯛꯇ ꯇꯧꯁꯤꯟꯈꯤ꯫ ꯀꯨꯃꯥꯔ ꯇꯥꯟ ꯆꯥꯅꯅ ꯃꯅꯥꯎꯅꯨꯄꯤꯗ, ꯅꯆꯦꯗꯤ ꯂꯩꯈꯤꯗꯕ꯭ꯔꯥ? ꯏꯆꯦꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫
ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯃꯥꯅ ꯊꯕꯛꯅꯤ ꯍꯥꯏꯅ ꯆꯠꯂꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯅꯈꯣꯏꯒ ꯈꯪꯂꯛꯄ꯭ꯔꯣ? ꯀꯅꯥꯒꯤꯗ ꯑꯣꯏꯔꯤꯅꯤ? MLA ꯆꯥꯎꯕ ꯃꯌꯥꯝꯒꯤꯅ ꯁꯥꯍꯦꯕ ꯈꯣꯏꯗ ꯆꯠꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯦ, ꯃꯥꯗꯤ ꯀꯔꯤꯒꯤ? ꯚꯣꯠꯁꯨ ꯂꯣꯏꯔꯦ, ꯚꯣꯠꯁꯨ ꯀꯥꯈ꯭ꯔꯦ꯫ ꯈꯪꯗꯦ, ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯥꯏ, ꯑꯗꯨꯒꯤ ꯆꯦꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯃꯁꯦ ꯐꯅꯁꯨ ꯌꯥꯝꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯇꯧꯔꯅꯣꯅ ꯍꯥꯏꯕꯁꯦ, ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯕꯣꯠ ꯂꯥꯏ ꯆꯨꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯀꯨꯃꯥꯔ ꯉꯥꯡꯗꯨꯅ ꯆꯪꯈꯤ꯫ ꯆꯟꯗ꯭ꯔꯤ ꯃꯥꯅ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯗꯨꯗꯤ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯏꯁ, ꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯍꯣꯏꯗ, ꯃꯁꯤ ꯍꯦꯛꯇ ꯍꯥꯏꯍꯧꯔꯨꯈꯤꯒꯦ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ꯫ ꯆꯟꯗ꯭ꯔꯤ ꯃꯇꯩꯕꯨ ꯇꯥꯟꯅꯗꯨꯅ, ꯏꯇꯩ, ꯀꯩꯅꯣꯝꯇ, ꯀꯩꯅꯣ ꯍꯥꯏꯌꯨ꯫ ꯏꯇꯩ, ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ, ꯏꯇꯩ ꯑꯣꯏꯕꯒꯤ ꯁꯨꯝ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯌꯨꯅꯦ꯫ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯕ ꯂꯥꯟꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯗꯨꯗ ꯏꯇꯩꯗ ꯄꯥꯎ ꯑꯁꯦ ꯑꯃꯨꯛꯇꯪ ꯍꯥꯏꯍꯧꯕꯅ ꯐꯅꯤ ꯈꯟꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯀꯨꯃꯥꯔ ꯇꯞꯅ ꯏꯪꯅ, ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯏꯇꯩꯗ ꯍꯦꯛꯇ ꯍꯥꯏꯌꯨ, ꯀꯔꯤꯃꯇ ꯈꯜꯂꯨ꯫ ꯁꯨꯝꯗꯧꯕ ꯏꯇꯩ, ꯏꯆꯦꯅ MLAꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯠꯄꯁꯦ ꯆꯠꯍꯟꯕꯤꯒꯅꯨ, ꯏꯇꯩꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯃꯤꯈꯩꯅꯁꯨ ꯀꯩꯅꯣ ꯌꯥꯝꯅ꯫ ꯀꯨꯃꯥꯔ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯀꯨꯃꯥꯔ ꯁꯥꯎꯅ, ꯑꯩꯅꯁꯨ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯍꯟꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯅꯤ꯫ ꯀꯨꯃꯥꯔ ꯁꯥꯎꯕꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯤ ꯑꯐ ꯁꯥꯗꯨꯅ, ꯏꯇꯩ, ꯁꯥꯎꯕꯤꯅꯨ, ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯗꯦ꯫ ꯑꯩꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗꯨꯗ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯍꯥꯏꯖꯍꯧꯕꯅꯤ, ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯏꯇꯩ꯫ ꯁꯨꯝ ꯐꯍꯟꯅꯤꯡꯗꯨꯅ ꯇꯧꯖꯕꯅꯤ, ꯏꯆꯦ ꯑꯣꯏꯕꯗꯨꯗ꯫ ꯀꯨꯃꯥꯔ ꯁꯥꯎꯅ, ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨꯃ, ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯃꯈꯣꯡ ꯑꯗꯣ ꯊꯨꯗꯦꯛꯑꯒ ꯐꯒꯗꯕꯅꯤ, ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨꯃ꯫ ꯀꯨꯃꯥꯔ ꯉꯥꯡꯗꯨꯅ ꯆꯪꯈꯤ꯫ ꯆꯟꯗ꯭ꯔꯤ ꯍꯔꯥꯎꯅ, ꯇꯁ, ꯀꯝꯗꯧꯏ? ꯈꯪꯕ꯭ꯔꯥ, ꯈꯠꯅꯕ ꯍꯧꯈꯣꯗꯅ ꯃꯥ ꯑꯩꯉꯣꯟꯗ꯫ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯅꯤ, ꯅꯨꯡꯉꯥꯏꯅ ꯌꯦꯡꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯟꯗ꯭ꯔꯤ ꯃꯊꯧ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯀꯨꯃꯥꯔ ꯃꯣꯔꯥ ꯑꯗꯨ ꯊꯥꯗꯨꯅ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯁꯥꯎꯅ ꯐꯝꯂꯤ꯫ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯅ ꯃꯥ, ꯑꯩꯅ ꯁꯤꯒꯨꯝꯕ ꯑꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯨꯄꯤꯗꯤ ꯀꯩꯗꯧꯅꯤ, ꯆꯩ ꯆꯥꯕ ꯅꯠꯇꯅ ꯃꯌꯥꯡꯅꯦꯗꯨ ꯇꯦꯛꯄ ꯃꯈꯩ ꯄꯨꯔꯒ ꯐꯒꯗꯕꯅꯤ ꯃꯥ꯫ ꯀꯨꯃꯥꯔ ꯆꯥꯛꯈꯨꯝꯗꯒꯤ ꯁꯤꯡꯒꯩꯕꯥꯛ ꯑꯃ ꯂꯧꯗꯨꯅ ꯃꯃꯥꯡ ꯑꯗꯨꯗ ꯊꯝꯗꯨꯅ ꯂꯂꯤꯇꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯂꯂꯤꯇꯥ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ꯫ ꯀꯨꯃꯥꯔ ꯃꯥꯗꯤ ꯂꯂꯤꯇꯥꯒꯨꯝꯕ ꯅꯠꯆꯗꯦ꯫ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯈꯔ ꯁꯨꯔꯒ ꯍꯜꯂꯛꯇꯨꯅ ꯇꯨꯝꯖꯕ, ꯀꯅꯥꯗ ꯀꯔꯤꯁꯨ ꯂꯥꯟꯖꯕ ꯍꯩꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯂꯂꯤꯇꯥ ꯐꯖꯕꯤꯒ ꯈꯔ ꯉꯥꯡꯅ ꯁꯛꯅꯈꯤꯕ ꯑꯗꯨꯗ ꯉꯁꯤꯗꯤ ꯈꯔꯁꯨ ꯃꯊꯦꯡꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯆꯩꯔꯅꯤ ꯈꯟꯗꯨꯅ ꯍꯣꯕꯦ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜ ꯑꯗꯨ ꯍꯦꯛ ꯀꯥꯈꯠꯄꯒ ꯂꯥꯏꯗꯨꯛ ꯊꯥꯅꯅꯕꯒꯤ ꯀꯣꯟ ꯑꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯂꯤꯇꯥ ꯑꯁꯥꯎꯕ ꯍꯦꯜꯂꯛꯏ꯫ ꯀꯣꯟ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯁꯥꯎꯅ ꯆꯪꯂꯛꯏ꯫ ꯂꯥꯏꯗꯨꯛ ꯊꯥꯟꯕꯒꯤ ꯀꯣꯟꯁꯤ ꯐꯥꯎꯕ ꯍꯦꯛ ꯂꯧꯁꯤꯟꯅꯕ ꯏꯃꯨꯡꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯀꯅꯥꯅꯕꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦꯗ, ꯑꯁꯨꯛ ꯐꯠꯇꯕꯁꯤꯕꯨ꯫ ꯂꯂꯤꯇꯥ ꯌꯨꯝꯌꯥꯏ ꯑꯗꯨ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯄꯨꯔꯣꯏꯕꯅ ꯁꯤꯡꯒꯩꯕꯥꯛ ꯑꯃꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯋꯥꯏ ꯑꯗꯨ ꯁꯥꯠꯈ꯭ꯔꯦ꯫ ꯀꯨꯃꯥꯔ ꯏꯍꯪ ꯄꯥꯎꯍꯪꯗꯅ ꯁꯤꯡꯒꯩꯕꯥꯛ ꯑꯗꯨꯅ ꯁꯥꯟꯊꯔꯛꯏ꯫ ꯂꯂꯤꯇꯥ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ, ꯑꯣꯏꯃꯥ, ꯁꯤꯔꯦ! ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ! ꯑꯣꯏꯃꯥ, ꯑꯩ ꯁꯤꯔꯦ! ꯀꯨꯃꯥꯔ ꯁꯥꯎꯅ, ꯀꯔꯤꯒꯤ ꯁꯤꯕ? ꯑꯩꯅ ꯐꯅ ꯌꯥꯝꯅ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯁꯨꯡꯌꯥ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯀꯨꯃꯥꯔ ꯂꯂꯤꯇꯥꯗ ꯍꯦꯟꯅ ꯐꯨꯗꯔꯛꯏ꯫ ꯂꯂꯤꯇꯥ ꯏꯃꯨꯡ ꯑꯗꯨꯗ ꯊꯨꯅ ꯆꯦꯟꯗꯨꯅ, ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯑꯣ ꯊꯣꯏꯅꯥꯎ, ꯆꯟꯗ꯭ꯔꯤ, ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯁꯤꯔꯦꯃꯦ! ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯣ ꯂꯥꯛꯑꯣꯃꯤ ꯅꯣꯏꯕꯣ! ꯃꯆꯥꯅꯨꯄꯤ ꯊꯣꯏꯅ ꯃꯃꯥꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯣꯏꯅꯥꯎ ꯃꯄꯥꯗ, ꯄꯥꯕꯨꯡ, ꯌꯥꯔꯦꯁꯦ ꯊꯥꯗꯣꯛ, ꯏꯃꯥꯁꯦ ꯁꯤꯕ ꯇꯥꯔꯦꯕ꯫ ꯀꯔꯤꯒꯤ ꯁꯤꯕ? ꯍꯥꯠꯇꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯨꯃꯥꯔ ꯆꯩꯗꯨꯅ ꯀꯟꯁꯤꯟꯗꯨꯅ, ꯇꯧꯈꯤꯗ꯭ꯔꯣ? ꯃꯇꯨꯡ ꯇꯧꯈꯤꯗ꯭ꯔꯣ? ꯆꯠꯈꯤꯗ꯭ꯔꯥ ꯅꯪ ꯁꯥꯍꯦꯕꯀꯤ ꯃꯅꯥꯛꯇ? ꯆꯠꯂꯔꯣꯏꯌꯦ, ꯑꯩ ꯆꯠꯆꯔꯔꯣꯏꯕ꯫ ꯏꯃꯨꯡ ꯑꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯏ꯫ ꯃꯅꯥꯎ ꯇꯣꯝꯕ ꯂꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯆꯟꯗ꯭ꯔꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯇꯥꯞ ꯐꯥꯗꯨꯅ, ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ?
ꯏꯇꯩꯃꯒ ꯇꯥꯆꯧꯒ ꯈꯠꯅꯕ ꯃꯥꯜꯂꯦ, ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ. ꯀꯩꯗꯧꯕꯒꯤ ꯌꯦꯡꯗꯣꯏꯕ? ꯐꯨꯗꯅ ꯁꯤꯔꯗꯤ ꯐꯒꯗꯕꯅꯤ, ꯈꯔꯁꯨ ꯍꯦꯟꯃꯟꯕ. ꯇꯣꯝꯕ, ꯃꯥꯗꯤ ꯇꯧꯅꯔꯤꯕ ꯏꯔꯥꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ, ꯏꯇꯤꯡ ꯇꯤꯡꯅ ꯑꯗꯨꯃꯛ ꯂꯩꯖꯕꯅꯤ. ꯇꯣꯝꯕ ꯃꯈꯥ ꯇꯥꯔꯛꯏ. ꯍꯥꯏ, ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯏꯃꯨꯡ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯃꯁꯤꯗꯤ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦ. ꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯏ. ꯆꯟꯗ꯭ꯔꯤ ꯇꯣꯝꯕꯗ ꯆꯪꯁꯤꯟꯗꯨꯅ. ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯌꯥꯎꯐꯝ ꯊꯣꯛꯀꯦ? ꯃꯤꯍꯨ ꯑꯣꯏꯅꯅꯕꯔꯣ? ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ, ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕ ꯌꯥꯎꯔꯨꯅꯨ, ꯃꯆꯥ ꯐꯨꯕꯗ ꯈꯥꯝꯂꯨꯅꯨ ꯍꯥꯏꯕꯗꯣ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯟꯅ ꯀꯟꯅ ꯀꯞꯅ ꯂꯥꯎꯅꯔꯤꯁꯤꯗ ꯆꯪꯉꯨꯗ꯭ꯔꯗꯤ ꯀꯔꯤ ꯈꯟꯈꯤꯗꯣꯏꯅꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯥꯏꯅ ꯐꯖꯅꯤ, ꯑꯋꯣꯠ ꯑꯄꯥ ꯁꯥꯕꯤꯔꯨꯔꯅꯨ. ꯇꯟꯖꯥꯗꯨꯗ ꯂꯂꯤꯇꯥꯒꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯍꯦꯟꯅ ꯍꯦꯟꯅ ꯍꯧꯒꯠꯂꯛꯏ. ꯇꯣꯝꯕ ꯑꯃꯨꯛꯁꯨ, ꯇꯨ ꯅꯪꯁꯨ ꯇꯥꯔꯤꯁꯤꯅꯤ. ꯂꯥꯛꯑꯣꯃꯤ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯗꯁꯥ ꯑꯃꯨꯛ ꯇꯥꯅꯤ. ꯇꯣꯝꯕ ꯆꯟꯗ꯭ꯔꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗ꯭ꯔꯗꯨꯅ ꯆꯠꯈꯤ. ꯆꯟꯗ꯭ꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯏꯅꯩ. ꯂꯂꯤꯇꯥ ꯇꯣꯝꯕ ꯍꯦꯛ ꯎꯕꯒ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ, ꯇꯣꯝꯕ, ꯅꯪ ꯇꯥꯆꯧꯁꯦ ꯑꯝꯇ ꯈꯥꯝꯃꯨ. ꯅꯪ ꯇꯥꯆꯧꯁꯦ ꯑꯝꯇ ꯈꯥꯝꯃꯨꯃꯤ ꯅꯪꯕꯣ, ꯑꯩ ꯁꯤꯕ ꯇꯥꯔꯦ. ꯇꯣꯝꯕ ꯀꯨꯃꯥꯔꯅ ꯐꯨꯒꯗꯕꯒꯤ ꯊꯥꯡꯒꯠꯂꯤꯕ ꯆꯩ ꯑꯗꯨ ꯉꯥꯛꯇꯨꯅ, ꯇꯥꯆꯧ, ꯁꯦ ꯆꯩꯁꯦ ꯑꯝꯇ ꯊꯝꯈꯣꯁꯦ. ꯀꯩꯅꯣ ꯐꯖꯅ ꯍꯥꯏꯅꯁꯤ, ꯑꯃꯨꯛ ꯃꯤꯅ ꯇꯥꯔꯒ ꯆꯩꯁꯦ ꯑꯝꯇ ꯊꯝꯃꯣꯕ. ꯊꯥꯗꯣꯛꯑꯣ ꯇꯣꯝꯕ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯍꯤꯛꯅꯤ, ꯑꯐꯕ ꯅꯠꯇꯦ. ꯃꯁꯤ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ, ꯃꯁꯤ ꯍꯥꯠꯇꯣꯛꯀꯦ. ꯀꯨꯃꯥꯔ ꯐꯨꯒꯗꯕꯒꯤ ꯇꯥꯟꯅꯩ. ꯂꯂꯤꯇꯥ ꯆꯟꯗ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯣꯏꯂꯣꯠ ꯂꯣꯠꯇꯨꯅ, ꯆꯟꯗ꯭ꯔꯤ, ꯅꯇꯩꯁꯦ ꯑꯝꯇ ꯈꯥꯝꯃꯨꯁꯦ, ꯅꯇꯩꯁꯦ ꯑꯝꯇ ꯈꯥꯝꯃꯨ, ꯑꯩ ꯁꯤꯕ ꯇꯥꯔꯦꯕ, ꯅꯤꯡꯒꯁꯦ ꯂꯣꯏꯅ ꯄꯣꯞꯄꯦ. ꯀꯨꯃꯥꯔ ꯃꯅꯥꯎꯕꯨꯗꯤ ꯁꯣꯛꯄ ꯌꯥꯗꯕꯅ ꯆꯩ ꯑꯗꯨꯅ, ꯍꯩ, ꯁꯤꯗ ꯊꯣꯛꯂꯛꯎ ꯂꯥꯎ. ꯅꯪ ꯁꯤꯗ ꯊꯣꯛꯂꯛꯎ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯄ ꯌꯥꯒꯅꯤ? ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯊꯣꯛꯂꯛꯎ. ꯂꯂꯤꯇꯥ ꯃꯥꯁꯨ ꯈꯔ ꯁꯥꯐꯔꯛꯄ ꯑꯗꯨꯗ, ꯊꯣꯔꯛꯎꯏ, ꯃꯤꯕꯨ ꯁꯥ ꯁꯟꯗꯣꯟꯅ ꯐꯨꯕ, ꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ? ꯀꯨꯃꯥꯔ ꯁꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯆꯩ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯀꯟꯒꯦ ꯇꯧꯏ. ꯂꯂꯤꯇꯥ ꯃꯅꯥꯎꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ, ꯍꯥꯏ, ꯆꯟꯗ꯭ꯔꯤ, ꯅꯪꯕꯨ ꯑꯝꯇ ꯈꯥꯝꯃꯨ ꯋꯥꯅꯤ. ꯆꯟꯗ꯭ꯔꯤ ꯃꯥꯁꯨ ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯍꯥꯏꯗꯦ, ꯀꯩꯁꯨ ꯈꯨꯝꯗꯦ. ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏ. ꯂꯂꯤꯇꯥ ꯆꯟꯗ꯭ꯔꯤꯅ ꯀꯔꯤꯃꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯁꯥꯎꯔꯞꯅ, ꯍꯥꯏ, ꯆꯟꯗ꯭ꯔꯤ, ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯍꯥꯏ ꯋꯥꯅꯤ. ꯅꯪꯅ ꯅꯆꯤꯟꯗꯨꯕꯨ ꯀꯩꯝꯇ ꯈꯨꯝꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯪ ꯐꯨꯕ ꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯈꯥꯝꯒꯦ ꯍꯥꯏ ꯋꯥꯅꯤ. ꯆꯟꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯈꯨꯝꯗꯦ. ꯌꯥꯔꯕꯗꯤ ꯃꯆꯦꯕꯨ ꯐꯨꯅꯅꯕ ꯃꯇꯩꯅ ꯐꯪꯅꯅꯕ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯑꯗꯨ ꯂꯩꯁꯤꯟꯗꯨꯅ ꯂꯥꯛꯅꯩ. ꯂꯂꯤꯇꯥ ꯃꯥꯁꯨ ꯆꯟꯗ꯭ꯔꯤꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯐꯅ ꯀꯟꯅ ꯌꯣꯡꯅ ꯀꯣꯟꯕꯗꯧꯅ ꯀꯣꯜꯂꯤ. ꯇꯣꯝꯕ ꯃꯌꯥꯝꯕꯨꯡꯒꯤ ꯆꯩ ꯑꯗꯨ ꯂꯧꯗꯨꯅ, ꯇꯥꯆꯧ, ꯏꯁꯦ ꯌꯥꯔꯦ, ꯈꯔ ꯉꯥꯡꯅꯔꯗꯤ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏ, ꯇꯣꯛꯅꯔꯣ. ꯂꯂꯤꯇꯥ ꯀꯞꯅꯤꯡ ꯀꯞꯉꯥꯡ ꯇꯧꯗꯨꯅ, ꯑꯗꯨꯅꯦ, ꯀꯔꯤꯅꯣ, ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯡꯅꯁꯤ. ꯊꯣꯡꯖꯤꯟ ꯐꯥꯎꯕ ꯀꯥꯟꯁꯤꯜꯂꯛꯇ꯭ꯔꯤ ꯆꯩꯁꯤꯅ ꯃꯊꯣꯡ ꯈꯪꯗ ꯍꯦꯛꯇ ꯁꯥꯟꯊꯔꯛꯏ. ꯀꯨꯃꯥꯔ ꯃꯥꯁꯨ ꯈꯨꯝꯂꯛꯏ. ꯍꯩ, ꯃꯁꯤ ꯐꯥꯎꯕ ꯋꯥꯠꯂꯤꯕꯅꯤ, ꯑꯩꯗꯤ ꯀꯣꯟꯊꯣꯡꯗꯒꯤ ꯐꯨꯔꯒꯦꯅ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯂꯥꯟꯗꯨꯅ ꯐꯨꯔꯤꯕꯅꯣ ꯍꯥꯏ ꯋꯥꯅꯤ. ꯀꯔꯤꯒꯤ ꯂꯥꯟꯗꯅꯤ? ꯅꯪ ꯁꯥꯍꯦꯕ ꯀꯌꯥꯝ ꯄꯥꯝꯒꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯤꯕꯗꯣ? ꯁꯥꯍꯦꯕꯁꯤ ꯅꯪꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦ. ꯀꯅꯥꯒꯤ ꯄꯨꯔꯣꯟꯗꯒꯤ ꯄꯥꯈꯠꯂꯛꯇꯨꯅ ꯉꯥꯡꯅꯕꯅ ꯐꯅ ꯊꯦꯡꯈ꯭ꯔꯦ. ꯂꯂꯤꯇꯥ ꯃꯥꯁꯨ ꯈꯨꯝꯕ ꯂꯦꯞꯇꯦ. ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ. ꯉꯥꯡꯅꯕꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯈꯤꯗ꯭ꯔꯦ. ꯀꯨꯃꯥꯔ ꯁꯥꯎꯅ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯗ ꯅꯈꯣꯡ ꯑꯗꯣ ꯊꯨꯗꯦꯛꯀꯗꯕꯅꯤ. ꯂꯂꯤꯇꯥꯁꯨ ꯋꯥꯔꯕ꯭ꯔꯥ ꯈꯪꯗꯦ, ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ. ꯎꯆꯤꯟꯅꯥꯆꯤꯟꯅ ꯈꯠꯅꯕꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯆꯟꯗ꯭ꯔꯤ ꯃꯥꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯊꯃꯣꯏ ꯑꯗꯨ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯇꯣꯝꯕ ꯃꯥꯁꯨ ꯆꯟꯗ꯭ꯔꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯛꯏ. ꯇꯣꯝꯕ ꯆꯟꯗ꯭ꯔꯤꯗ, ꯉꯥꯏꯈꯣ ꯆꯟꯗ꯭ꯔꯤ, ꯀꯩꯅꯣ ꯅꯪꯅ ꯏꯇꯩꯃꯅ ꯈꯠꯅꯕꯗ ꯀꯩꯝꯇ ꯈꯥꯝꯗ꯭ꯔꯤꯁꯦ? ꯅꯠꯇꯦ, ꯅꯪ ꯏꯇꯩꯃ ꯐꯨꯔꯒ ꯍꯔꯥꯎꯔꯤꯕ꯭ꯔꯕ? ꯆꯟꯗ꯭ꯔꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯈꯨꯝꯗꯣꯏꯕ? ꯐꯨꯗꯅꯅꯦ ꯃꯇꯠ ꯃꯇꯠ ꯇꯠꯂꯝꯂꯕꯗꯤ ꯀꯂꯛ ꯄꯦꯟꯒꯗꯕꯅꯤ.